Hi, मैम खुरमजरी अदोम मियंग ताबिरिबसी पोथामिनसी खमिनसी YouTube चैनल असिबो मियंग ताबिरिबा थवाई हापिरिबा खुदिमकनी मियंग ताबिरिबसिंगसिना नुंति नुमित खुदिंगे संदोक्चरिबा खोइना संदोक्चरिबा पोथामिनसी खमिनसी चैनल असिगी लाइव स्ट्रीम होइना संदोक्चबा मियाम नैगी चैनल असिदा तोंगान तोंगान वहंग क्या हंगबिरकपा वहंग सिंदुगी पाउकुमदो मतम चानाइना पिजबो ngamjahogdaba दुगी तंकक नायना नुंति नुमित खुदिंगी मैम हंगबिरकपा अमदि मैम खंगबिनिंगनिबा अमदि मैम फीडबैक कयादुबु पाथोक्चबा अमदि मैम हंगबिरइबा वहंग कयादुबु जबगी थरमनी नुंति नुमित खुदिंगी नुमिदांगे पुंग 8ता लाइव स्ट्रीम होइना संदोक्चरिबा पोथामिनसी खमिनसीगी थरमसिबो मियंग ताबिरिबा ख्वाइ खुदिंगमकपु अहनमक्तदा अदोंगी मरुप कामेसो निथौजना तरामनोक्चरी अमदि कोकनोना खुरुमजरी लोइनना ngasiगी मरिसुबा तंकक असिदा ngarang amadi mamangda hangbirakhiba wahangsing adugi laukhalaudaba wahang kya ama koina ngasi amuk makha samthajar koina wahang kunthra khak amuk laukhajage ngasigi laukhajariba wahang ngasigi habadi ngasi laukhajahudaba wahangsing ngasigi makha taba sing adu muk hayeng mathangi episode asui koina tangkak naina nungti numi khidingi live stream oina miyamga pau photo phojin tominaba yaba sumna sigi damak miyamda tharomasi tangkak naina sandokchabani aduna makha taba singchi koi adumak laukhajarakhige habisisu thamjage aduna Hujik pung taret tare nuksijarabai subscribers ang amadi viewers sing adom adom gi wahang singi paukum ado hujik ay khumnabage dawda sem sadan laibire aduna tokpirek lo hujik ngasigi wahang sing ngasi laukhas chatringi mangoy na kasitang mayam ngai boina aina maruina khangminabda kanargadaba wahi amanitang hana mayamda kasitang kanabu phangdra khanjaduna wahang amanitang hana tamjahoge thank you aina ahanmada wahi khara hajagadribse mapung oina khorgi laisam nabagi sor nungi laina laying biriba ojaduna thambirama wahi khara amanitang hana ai wahang sing asi lokhajing mangoina na tamjage mayam kitang mayam ngai boina aduga wahang faja wahi khara si amtang aina pamjaba wahi khara mayam ko khangminaba yabu wahi khara si amtang ai lokhajage ngahakang minute amanitang hojik viewers singsu lakbire like share su to bibi obire yam nuaijai chumi haina lobra lali haina lobra haiba direct to dagi goina lokhat pe yaba wahi khara sum fajaba mayam khangina yaba wahi amanitang ai lobjage waro biroi aduga mayam khara thokpiraba matamna sum aigi wahang singsi lokhajage hariba ojana buke sorna iba direct si yamna koi paabdu yam kana ba direct oi masida yam fajaba wahi amadi loksin miyaba wahi kaya amasu yauri tasengna sida aina amanitang lokhasarabada thabak komaga puk komi thabak silaga puk sili yamna fajaba wahini thabak komaga puk komi habidi koina thabak ko sudragadi laknaba income su leite income source su leraroi income do laktrabanina aigoi sana masu lerakta tabni habisini adana bisorna thambiribasi aduga mathangda nangna lona tawribado mi khangde khallibra mi yamna khangnadringai ngasimak thuna tharo haibane habadi koina phattaba thabak tawriba singje aron ma thabak tawriba khadimak singse yariba makai phattaba thabak tawnu haibane ojana habibasi aduga mayamna khangnarakpa taragadi sukchoi soidena phattaba kaya ma nongonda thengnarakpa ya haibasini thambiribasi aduga mari subada maramchat khangdriba mi lepham khangdriba mi luna tinagi khallunu mafum marang khangdaba mi si luna tinagi khanbirunu habibani ojana takbiribasi yam phajaba singni sum aina phajai khanjaduna ngakhtang mi ngaijabo aina mayamda share tawjabani aduga mathangda nangna ngasi oiribasi nangna tawjabagi oiribani nangna hayeng oigadoribadu nangna tawjabadagi oigadoribani habani hauji aikoina afaba thabak tawre afaba phol phangani haibani aduga phattaba thabak tawre phattaba phol adamuk phangani habani ojana takbiribasi aduga lamsa makul changba thawai mangi nisa makon changba punsi mangi yamna chumba wafamni aikoina phattaba mafamda changrudi thawai adamak mangba tabani nung nisagi mafamda changrudsu punsi mangba tabani habibani yam phajai si punamak si sum khangminabda yamna kanabani hain thamjage hauji ai lokhajaba hojara adobani mayam ngaktang aina sumna mayam gi kanaba wahi singsi haidun lege haduna mayam waro biroi khujil chikba midi mapuk khara lugali wakal khara khangali yariba koi ahalaman singnasu khujin chikba si phatte aduna haibiramidune khujin chikba si am phattaba
ꯊꯕꯛ ꯑꯃꯗꯅ ꯈꯨꯖꯤꯟ ꯆꯤꯛꯄꯁꯤ ꯌꯥꯝꯅ ꯃꯁꯥꯗ ꯃꯕꯨꯛ ꯂꯨꯕ ꯃꯤ ꯑꯃ ꯑꯣꯏ ꯍꯥꯏꯅ ꯂꯥꯛꯄꯤ ꯑꯗꯣ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯊꯣꯏꯗꯣꯛꯅ ꯃꯤꯠ ꯎꯖꯗ꯭ꯔꯤꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯌꯥꯔꯤꯕ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯈꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯤꯗꯤ ꯏꯁꯣꯔꯅ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯊꯧꯖꯥꯜ ꯑꯃꯅ ꯐꯪꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯕꯅ ꯂꯧꯕ ꯌꯥꯏ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯒꯦ ꯌꯥꯝꯅ ꯍꯥꯏꯖꯔꯔꯣꯏ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯂꯧꯈꯠꯆꯔꯒꯦ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯤꯕꯗꯣ ꯑꯗꯨꯃꯛ ꯑꯩ ꯍꯧꯖꯤꯛ ꯂꯧꯈꯠꯆꯕ ꯍꯧꯖꯔꯒꯦ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯃꯗꯤ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯍꯥꯟꯅ ꯂꯧꯈꯠꯍꯧꯗꯕ ꯋꯥꯍꯪ ꯀꯌꯥꯗꯣ ꯍꯧꯖꯤꯛ ꯂꯧꯈꯠꯆꯔꯒꯦ ꯑꯗꯨꯒ ꯁꯤꯗ ꯋꯥꯠꯍꯧꯕꯁꯤꯡꯗꯨꯁꯨ ꯍꯌꯦꯡ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯂꯧꯈꯠꯆꯔꯛꯈꯤꯒꯅꯤ ꯑꯁ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪꯗꯣ ꯑꯣꯟꯊꯣꯛꯅ ꯌꯧꯔꯛꯈꯤꯗ꯭ꯔꯦꯗ ꯀꯥꯏꯅ ꯈꯟꯕꯤꯕꯗꯣ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯂꯧꯈꯠꯆꯔꯛꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯀꯃꯦꯁꯣꯔ ꯅꯤꯡꯊꯧꯖꯥꯅ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯣꯠꯅꯖꯔꯛꯀꯦ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜꯁꯤ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯅꯕ ꯊꯝꯖꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅꯕ ꯈꯛ ꯅꯠꯇꯦ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯉꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯍꯟꯕ ꯉꯝꯍꯧꯗꯕ ꯀꯌꯥꯗꯣ ꯑꯃꯗꯤ ꯈꯨꯗꯤꯡꯃꯛꯇꯣ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯃꯤꯠ khudingi ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯃꯌꯥꯝ ꯀꯧꯕꯤꯒꯅꯨ ꯅꯨꯃꯤꯠ khudingi ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯑꯩꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯩ ꯑꯗꯨꯃꯛ ꯊꯝꯖꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯋꯥꯍꯪꯗ ꯑꯩꯅ ꯉꯔꯥꯡꯒꯤ ꯃꯈꯥ ꯁꯝꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯅ ꯂꯧꯈꯠꯆꯒꯗꯧꯔꯤꯕꯁꯤ ꯑꯍꯥꯟꯕꯗ ꯈ꯭ꯔꯤꯁꯇꯤꯅꯥ ꯁꯅꯁꯝ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯈ꯭ꯔꯤꯁꯇꯤꯅꯥ ꯁꯅꯁꯝꯅ ꯑꯁꯨꯝꯅ ꯏꯕꯤꯔꯛꯏ ꯁꯤꯡꯒꯜ ꯈꯣꯏꯗꯤ ꯃꯊꯥ ꯀꯩꯝꯇ ꯁꯥꯕꯤꯗ꯭ꯔꯦ ꯆꯥꯅꯕ ꯆꯥꯅꯗꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯈꯤꯕꯁꯤꯡꯗꯨꯗ ꯃꯄꯨꯡ ꯑꯣꯏꯅ ꯌꯨꯝꯕꯥꯂꯣꯟꯒꯤ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯌꯨꯝꯕꯥꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯀꯌꯥꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯍꯧꯕ ꯌꯥꯕ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯊꯥꯒꯠꯆꯕꯗꯨꯅꯤ ꯑꯗꯨꯗ ꯏꯆꯟ ꯈ꯭ꯔꯤꯁꯇꯤꯅꯥꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ ꯃꯍꯥꯛꯇꯤ ꯁꯤꯡꯒꯜ ꯑꯣꯏꯕꯅꯤꯅ ꯀꯔꯤꯃꯠꯇ ꯅꯥ ꯁꯥꯕꯤꯗꯦ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤꯡꯒꯜꯗ ꯑꯣꯏꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯕꯅꯤna ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃꯗꯤ ꯁꯣꯏꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯗꯨꯅ ꯍꯌꯦꯡ ꯊꯦꯡꯅꯔꯕ ꯃꯇꯝꯗ ꯑꯐꯕ ꯐꯠꯇꯕ ꯑꯃꯗꯤ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯗꯨꯁ ꯑꯦꯟ ꯗꯣꯟ ꯀꯌꯥ ꯑꯃꯗꯨ ꯍꯥꯟꯅ ꯈꯤꯇꯪ ꯃꯥꯡꯖꯧꯅꯅ ꯈꯪꯃꯤꯟꯅꯍꯧꯕꯗ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯡꯒꯜ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯈꯪꯕꯤꯕ ꯌꯥꯕ ꯈꯪꯕꯤꯍꯧ ꯑꯃꯗꯤ ꯂꯧꯁꯤꯟꯕ ꯌꯥꯕ ꯂꯧꯁꯤꯟꯕꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯄꯤꯕꯤꯅꯤꯡꯕ ꯁꯖꯦꯁꯟ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯛꯎ ꯁꯨꯝꯅ ꯐꯤꯗꯕꯦꯛ ꯀꯌꯥ ꯑꯃꯁꯨ ꯄꯤꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯈ꯭ꯔꯤꯁꯇꯤꯅꯥ ꯁꯅꯁꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯟ ꯈ꯭ꯔꯤꯁꯇꯤꯅꯥ ꯁꯅꯁꯝꯅ ꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯐꯖꯕ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯒꯤ ꯊꯧꯔꯝꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪ ꯂꯧꯈꯠꯆꯒꯦ ꯑꯅꯤꯁꯨꯕ ꯋꯥꯍꯪꯗ ꯁꯨꯝꯅ ꯔꯤꯇꯥ ꯅꯤꯡꯊꯧꯖꯥꯅ ꯏꯕꯤꯔꯛꯏ ꯔꯤꯇꯥ ꯅꯤꯡꯊꯧꯖꯥꯅ ꯑꯩꯒꯤꯗꯤ ꯆꯐꯨ ꯉꯥꯛ ꯇꯥꯔꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯅꯨꯄꯥꯅ ꯑꯍꯜꯅꯤ ꯑꯩꯅ ꯑꯇꯣꯝꯕꯤꯅꯤ ꯃꯁꯤꯕꯨ ꯀꯃꯥꯏ ꯇꯧꯖꯥꯠꯅꯣ ꯍꯥꯏꯅ ꯍꯪꯕꯤꯔꯛꯏ ꯑꯗꯨ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯂꯤꯟꯊꯣꯏ ꯈꯥꯏꯗꯦꯝ ꯇꯥꯃꯣ ꯈꯥꯏꯗꯦꯝꯒꯤ ꯌꯦꯛꯁꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯈꯥꯏꯗꯦꯝꯒꯤ ꯌꯦꯛ ꯔꯤꯇꯥꯒꯤꯁꯤ ꯄꯥꯗ꯭ꯔꯤꯉꯩꯗ ꯑꯩ ꯈꯥꯏꯗꯦꯝꯒꯤ ꯇꯁꯦꯡꯕꯒꯤꯗꯤ ꯁꯤ ꯅꯨꯃꯤꯗꯥꯡ ꯌꯦꯡꯕꯕꯨꯗꯤ ꯀꯌꯥ ꯐꯠꯇꯕꯅꯤ ꯑꯗꯨꯝ ꯌꯦꯡꯖꯔꯛꯀꯦ ꯈꯥꯏꯗꯦꯝꯒꯤ ꯈꯥꯏꯗꯦꯝ ꯃꯤꯀꯨꯞ ꯑꯝꯇ ꯉꯥꯏꯃꯤꯟꯅꯁꯤ ꯈꯥꯏꯗꯦꯝ ꯍꯥꯏꯕꯅꯤꯀꯣ ꯈꯥꯏꯗꯦꯝ ꯈꯥꯏꯗꯦꯝꯁꯦ ꯊꯦꯡꯗꯤ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯈꯥꯏꯗꯦꯝ ꯈꯥꯏꯗꯦꯝꯁꯤ ꯃꯥꯡꯈ꯭ꯔꯦꯅꯦꯍꯦ ꯈꯥꯏꯗꯦꯝ ꯑꯣꯀꯦ ꯈꯥꯏꯗꯦꯝ ꯂꯩꯔꯦ ꯏꯆꯟ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯍꯪꯕꯤꯔꯛꯄꯗꯣ ꯏꯆꯟ ꯂꯤꯟꯊꯣꯏ ꯈꯥꯏꯗꯦꯝꯁꯦ ꯈꯥ ꯉꯥꯟꯕ ꯌꯦꯛꯅꯤ ꯈꯪꯕꯤꯍꯧꯔꯣ ꯏꯆꯟ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯪꯗꯣ ꯍꯧꯖꯤꯛ ꯑꯩ ꯈꯨꯝꯖꯔꯕꯅꯦ ꯈꯥ ꯉꯥꯟꯕꯅꯦ ꯑꯗꯨꯅ ꯁꯤꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯥꯏꯚꯁꯤꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯒ ꯍꯪꯕꯤꯔꯛꯄꯅꯤ ꯂꯣꯡꯖꯝ ꯖꯌꯟꯇ ꯇꯥꯃꯣ ꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯄꯒꯤ ꯆꯥꯠꯇꯣ ꯊꯤꯕꯗ ꯐꯪꯗ꯭ꯔꯦ ꯀꯌꯥ ꯁꯨꯕ
kaya suba episode da yaukige nanaudi ware thibada inau adongi adon pambiriba chato aigi number da adom thabiro natraga ai adongi whatsapp number da isum thajarake aduna hojik episode to so ai jo videos yam khre nearly above 40 above ti ai video laikhrabani aduna tongana nupa pokpa asig episode na tabida nupa pok lasu yengbiro nupa pok pamba nupi pok pamba haina ama episode ama thamjakimne adu yengbiro adu tangai patana hena khambini lagade agi whatsapp number hajirake 700598336 amuka hajirake 700598336 sida agi whatsapp number ni sida adongi number do khangan biraga ai adomna pamliba inaw na pamliba abedi inaw longjam jentana pamliba chat adu ai adom thajarake mayam gi seba gi dong leijeri bani aduna ai number du damtang whatsapp number du dongi whatsapp number so khangan biro adu gai thajarake mayam gi nungaina bu gi dong tani makha tabase ani suba mamangi khumok taba ani suba wahangsi ai adom khumjarake ritana isan ritana hangbiri bisi sapu ngakte de tare sapu ngakte tabasi fatte habide haijakrabani aduga ahan namaga to mamaga nupan ahan nupina tombe habisi so asigidi khara makhidi pai phaba taraga so sapu ngakte tabasini hena lui aduna yariba makhidi chanrita sapu ngakte tabase hayeng tungda ningamuktaba kya ma lerakpa ya aduna yariba makhai khara section dio habisi tamjage aduna ngahaki koi ahan namga tombiga taba taraga so ngahaki nungaibam leigini aduga hayeng khudakta yamna warakadaba nungairawidaba kya ma leibagi image ama tabagi mami ama ui aduna yariba makhai khara section dio ai nungsinano kaina adi kaino haibadi aigi aingonda di kemda haijararoi aduna yariba makhai isana section dio simlei haibadu khaktane aina haijaningbadi tagatari ado hujik message ama lakibane Susitra Loriam Ojana aigi WhatsApp ta reply pibirakpagi yam thagasari tungkoina mai pakpo oibiu tungkoina mai pakpo oibiu mayamnasu support tobiu haijari thagasari san Susitra Loriam ai yarima makhai mayamgi ningba thungnabagi amadi ai somna aigi WhatsApp number da thabirakpa khodimak so aina WhatsApp da so yarima makhai sida nangdab tarasu WhatsApp ta di school da leiba matam da so ai free leiba matam da ngak yengba yai aduga koigi YouTube sida ina pangyeng yengba yadabnina aina thagasari mayam se ai hujik taseng nagdi mayam na support to bibadagi ai channel se so YouTube company dai monetize to bire aduna monetize to birabani na aina thagaliba mayam se ai yengo phangona te to phone amde yengbri ya aduna message WhatsApp ta thagdimukte yarimu kingam na bosum hone jarake habase tamjage aduga mayam na so support to biyo habirakwa chan Susitra bu ngapkele te thagasari mayam na se aina so haijabani mayam na so support to bidragadi mayam ngi ningma thungan message ai khara wagadabani na adu mayam na support to biyo habase tamjage mathangi message ama lai simtaga pajage Chanbi ngasekom chan Chanbi amuk thengnare good evening sir good evening okay Saruk tinaba haibasi karino kamaina khangdoino aduga saruk tinaradi lopa yadabra amukta haibiro sir okay chan Chanbi saruk tinabase si koi yek tinabaga yamna mari leinei aikoina koi ga hijing kharai ga pubu matam da yamna saruk tinaba tinadaba si yengakani adusu kariri yengakani koi yek salai habsida gauria son masingna horen message to ibi obre khemne gotra hain lei sigum maching pun mukpa sina gauria gi maroni koi sida yek salai hain lei si yekna karino salai na karina du soi adugi episode so laina loina muk laksege aduna Chanbida aina hajaningi di koi saruk tinaba habase koi imari pun bahibini si jo yek pun baga chap mane saruk tinabase imari pun basin saruk tinaba do hena to direct ona koina chap magi imari pun base masigi fattaba yamna lei aduna hayeng koina charon churon simuk matamda ningbu thungdaba kaya ama lei haibasima aina thengnajaba lai tuni aduga saruk tinaba gi so episode ama ai thamnaba gi tongta sem chan lejar aduda mapung oibado adusu khangminasi aina khajitang ka naina jobu khara dune hana adu mapung oiba hen in detail oibadudi taka ama episode ama naina ai thamjarake thagasari Chanbi message thabirakuna hak wari utai sanaba phangbiba amadi miyeng tabiri bisingda marakta nain hajining badi object miyeng tabiri bisingna light
ꯂꯥꯏꯠ ꯈꯔꯒ ꯇꯧꯕꯤꯔꯛꯄꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯗꯣꯏꯅꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯅꯤ ꯍꯥꯏꯅ ꯈꯟꯖꯒꯦ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯃꯛ ꯑꯩ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯃꯊꯪꯗ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪ ꯂꯧꯈꯠꯆꯒꯦ ꯁꯔꯥꯏꯊꯦ ꯕꯣꯁ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯥꯅ ꯁꯥꯔ ꯆꯍꯤ 13 ꯁꯨꯔꯗꯤ ꯌꯥꯔꯕꯣ ꯍꯥꯏꯅ ꯃꯁꯤꯒꯤ ꯃꯥꯅ ꯊꯥꯕꯤꯔꯛꯈꯤꯕꯁꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯝ ꯆꯥꯡꯌꯦꯡ ꯑꯃ ꯑꯣꯏꯅ ꯊꯥꯖꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯒ ꯑꯩꯒꯤꯗꯤ ꯑꯣꯖꯥ ꯒꯨꯔꯨꯅꯤ ꯁꯥꯔ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯒꯤ ꯁ꯭ꯄꯤꯁꯀ ꯕꯣꯅꯤꯒꯤ ꯐꯤꯂꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯧ ꯍꯥꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯅ ꯐꯤꯂꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯣꯖꯥ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯨꯗ ꯑꯩꯈꯣꯏꯅ ꯕꯣꯅꯤ ꯂꯥꯏꯁ꯭ꯔꯝ ꯁꯣꯔꯤ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯣꯖꯥ ꯕꯣꯅꯤ ꯁꯔꯃꯅ ꯑꯦꯛ ꯑꯣꯏꯅ ꯇꯧꯔꯛꯑꯒ ꯑꯅꯤꯗꯨꯒꯤ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯍꯦꯟꯅ ꯈꯤꯇꯪ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯕ ꯌꯥꯕ ꯑꯦꯋꯥꯔ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯚꯤꯗꯤꯑꯣꯗꯨ ꯃꯇꯦꯛ ꯑꯃ ꯊꯥꯒꯠꯆꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯗꯨꯒꯤ ꯏꯅꯥꯎꯁꯤꯅ ꯊꯥꯕꯤꯔꯛꯄꯅꯤ ꯆꯍꯤ 13 ꯁꯨꯔꯗꯤ ꯌꯥꯔꯕꯣ ꯍꯥꯏ ꯆꯍꯤ 13 ꯁꯨꯔꯗꯤ ꯊꯛꯄ ꯌꯥꯔꯕ ꯍꯥꯏꯕꯅꯤ ꯃꯁꯤꯗꯤ ꯊꯛꯄ ꯌꯥꯕ ꯌꯥꯗꯕꯁꯤꯗꯤ ꯑꯩꯅꯗꯤ ꯊꯛꯑꯣ ꯍꯥꯏꯅꯗꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯁꯤꯗꯤ ꯏꯠꯁ ꯑꯞ ꯇꯨ ꯌꯨ ꯏꯁꯥ ꯏꯁꯥꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯕꯁꯤꯃ ꯇꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯕꯣꯁ ꯃꯊꯪꯒꯤ ꯃꯔꯤꯁꯨꯕ ꯋꯥꯍꯪ ꯂꯧꯈꯠꯆꯒꯦ ꯂꯩꯁꯥꯡꯊꯦꯝ ꯌꯥꯏꯐꯕ ꯃꯩꯇꯩꯅ ꯁꯨꯝꯅ ꯏꯕꯤꯔꯛꯏ ꯂꯩꯁꯥꯡꯊꯦꯝ ꯌꯥꯏꯐꯕꯅ ꯏꯕꯤꯔꯛꯏꯕꯁꯤ ꯂꯥꯡꯄꯣꯛꯂꯥꯛꯄꯝꯒꯤ ꯌꯦꯛ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯂꯥꯡꯄꯣꯛꯂꯥꯛꯄꯝꯒꯤꯁꯤ ꯏꯅꯥꯎ ꯌꯥꯏꯐꯕ ꯂꯥꯡꯄꯣꯛꯂꯥꯛꯄꯝꯒꯤ ꯌꯦꯛꯁꯦ ꯃꯉꯥꯡꯅꯤ ꯈꯪꯕꯤꯔꯣ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯥꯡꯄꯣꯛꯂꯥꯛꯄꯝ ꯌꯥꯎꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯂꯥꯡꯄꯣꯛꯂꯥꯛꯄꯝꯒꯤ ꯌꯨꯝꯅꯥꯛꯁꯦ ꯉꯥꯛꯄꯤꯒꯅꯤ ꯌꯦꯛꯁꯦ ꯃꯉꯥꯡꯅꯤ ꯍꯥꯏꯕꯁꯤꯃ ꯈꯪꯕꯤꯔꯣ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯂꯥꯏꯛ ꯃꯁꯤꯡꯁꯨ ꯍꯦꯟꯒꯠꯄꯤꯔꯛꯑꯦ ꯑꯃꯗꯤ ꯚꯤꯌꯨꯋꯔ ꯃꯁꯤꯡꯁꯨ ꯍꯦꯟꯒꯠꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯁꯥꯗ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯔꯛꯑꯦ ꯃꯌꯥꯝꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯑꯦ ꯑꯩ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯕꯗꯤ ꯈꯤꯇꯪ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯊꯦꯡꯛ ꯌꯨ ꯇꯧꯕꯤꯔꯛꯈꯤꯅꯤ ꯑꯗꯣ ꯃꯊꯪꯒꯤ ꯃꯉꯥꯁꯨꯕ वहां लौखꯠꯆगेको मैम पुनिंग चंगना ताबियो यामना फजबा वहां कया अमा यावरी अइनसो ngасidi tasengna hargadi aingonda yam wabase ai amtang sengdokcha hoge स्कूल हलाए स्कूल हलागा ऐसे युमगी थबक खरा अमुक तौरे युमगी थबक खरा यावरो मतुंग मयामगी मयामने इबिरकपा मयामने थाबिरकेबा क्वेश्चन मकैसे फीडबैक क्वेश्चन मकैसे ai अमुक आइगी नोटबुक सिदा कॉपी लोय तौजबने सिदा सिदा कॉपी ममांगी एपिसोड मकैसे लोयना ai कॉपी तौजरी असिदा क्वेश्चन से कुंथ्रा कुंथ्रा अइना कॉपी तौजब मतमदा ngасigi yam wagiba अमुक नुमित तारामदाय सिदा नुमिदावरमदा अइना कॉपी खा तौरी मतमदा वहां मंगा ख इबा होरिकान मई सुमुत खरबा देन अदगी आई सोलर के नो बैटरी से यादब टाइमिंग है ओइखिबा मदु मरम अस आई ngasi ji kamdone sidena sielaga even ai kendan amu lerore lem sum yaagida mai chabogdaba timing oiba yamna waba hai tare ngasi de aina mayam dum khangan janing hai tare aduna kenan lerorga question ji iba honge timing sida ls 45 after 45 minute ki matung da mai sum lakpadagi aisi nangna haina question kunthra sin nangna haina aduga marak sidamuk sai aina post oina ai soidana tawjagine na aina पोस्ट होने थागजबने सिगी एपिसोड 4 से लाइव स्ट्रीम की पीके की पाउकुम से एपिसोड 4 से पुंग तरे तो तौजगने अमुक थाजरेने मई लापदे ngone वाखन नंगो लोइना अदुना आई अदुदा था अदुदगी थाजरगा क्वेश्चन कुंथ्रा सिन नंगनबो क्वेश्चन गाकने ने सिंगलगा अदुगा येंगलगा मरोन अमा आई थमोइदा लेबा आइना खंजबो मखैदुने आइना कुमजरकदरिबसे थागसरी पुनोको अमुका आई हाइजरके मथंगी मंगा सुपा वहांगसी अमरजीत सिंह हौबिजमना इबिरकपनी अमरजीत सिंह हौबिजमना सुमने इबिरे हौबिजम से खुमन नत्रगा खांगानबा हाइदुना लाइरिकता सुम थेंगनजै अदो मंगांग ओइबसु लैये मास मसी मंगांगदा लैबसे कमदौना ओइखिबनो हाइबदो खरा हाइबिरओ हाइदुना अमरजीत सिंह हौबिजमना सुमने इबिरे इनो अमरजीत अइना हाइजनिंगबदि तसेंग महागदि ऐसे लाइरिक अनिहुम येंगजरे हौबिजम से तसेंग हारगदि खुमन ओइदुइने खुमन दगी लेंगदना दम लೈ हाबसि तमजगे ना अमरजीत अदुगा होसि मेसेज लाइसे पाजगे लोंगजम जयंता तमो ननाउगी पौखुम अमता पिबियो नाउ जयंता फोन नंबर गिदो ओरमगदो माले एमति येंगजगे जयंता ऐ हाइदे हाइजग्रब खंजबने ओके ओके नुपि पानुपि पोकपे चातो लोंगजम जयंता चातो आई थाजरके आई फोन नंबर हाइजग्रबने अमुका हाइजरके ताबे होद्रब माले कोलम दो पाबियो आई फोन नंबर हाइजरके अदुगा व्हाट्सएप नंबर दुदा आई थाजरके अदो इनाउ जेंदगी व्हाट्सएप नंबर दि गोना खंगन बिरो आई नंबर दि 7005983396
ꯑꯣ ꯑꯗꯨ ꯅꯠꯇꯕ ꯍꯥꯏꯕ ꯑꯣ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯑꯩ ꯇꯥꯡꯀꯛ ꯑꯃ ꯁꯦꯝꯖꯔꯛꯑꯒꯦ ꯑꯅꯤꯗꯨ ꯄꯨꯟꯁꯤꯜꯂꯒ ꯇꯧꯒꯗꯕ ꯇꯥꯡꯀꯛ ꯑꯃ ꯁꯦꯝꯖꯒꯦ ꯑꯩ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯑꯩꯒꯤ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯗꯣ ꯅꯣꯡ ꯅꯤꯅꯤ ꯆꯠꯄꯅꯦ ꯕꯤꯖꯤ ꯄꯨꯔꯥ ꯐꯨꯜ ꯕꯤꯖꯤ ꯑꯗꯨꯅ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯖꯔꯤꯅꯦ ꯃꯌꯥꯝꯅ ꯑꯁ ꯅꯨꯡꯉꯥꯏꯒꯗꯕ ꯇꯥꯔꯦ ꯋꯥꯔꯧꯕꯤꯕ ꯇꯥꯔꯦꯅ ꯁꯤꯃꯗꯤ ꯁꯣꯏꯕ ꯌꯥꯗꯦꯅ ꯑꯗꯨ ꯉꯁꯤ ꯍꯌꯦꯡꯁꯤꯗꯒꯤꯗꯤ ꯑꯩ ꯀꯝꯄꯜꯁꯔꯤ ꯅꯪꯕ ꯌꯥꯅ ꯂꯩꯔꯦ ꯍꯌꯦꯡ ꯑꯃ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯒ ꯊꯥꯒꯠꯂꯛꯀꯦ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯄꯒꯤꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯀꯩꯅꯣꯗꯁꯨ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯗꯨꯗꯁꯨ ꯋꯥꯆꯞ ꯅꯝꯕꯔꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯋꯥꯆꯞ ꯅꯝꯕꯔꯗ ꯁꯪꯕ ꯃꯇꯝꯗ ꯁꯤꯅ ꯍꯥꯏꯕꯗꯨꯁꯨ ꯏꯟ ꯗꯤꯇꯦꯜ ꯌꯥꯝ ꯑꯊꯨꯕ ꯑꯣꯏꯔꯒꯗꯤ ꯈꯔ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯔꯣꯃꯦꯟ ꯁꯧꯒ꯭ꯔꯥꯛꯄꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯥꯔ ꯒꯨꯗ ꯏꯚꯤꯅꯤꯡ ꯔꯣꯃꯦꯟ ꯃꯤ ꯇꯥꯕ ꯂꯩ ꯇꯥꯕ ꯁꯣꯔꯤ ꯃꯤ ꯇꯥꯕ ꯂꯥꯏ ꯑꯗꯒꯤ ꯆꯥꯕꯤ ꯇꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯁꯦꯝꯕꯤꯔꯛꯑꯣ ꯑꯗꯨꯁꯨ ꯑꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯟꯗꯛꯀꯤ ꯇꯥꯡꯀꯛꯁꯤꯡꯗꯨꯗ ꯃꯊꯪ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯌꯧꯔꯝꯃꯒꯅꯦꯅ ꯈꯟꯖꯩ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯩꯒꯤ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯗ ꯂꯦꯞꯈꯤꯕꯁꯤꯅꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯄꯥꯡꯊꯣꯛꯆꯔꯛꯀꯦ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯀꯪꯂꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯈꯪꯕ ꯌꯥꯕ ꯃꯈꯩꯗꯤ ꯑꯌꯥꯝꯕꯅ ꯑꯩꯅ ꯈꯪꯖꯕ ꯃꯈꯩ ꯑꯩꯅ ꯊꯦꯡꯅꯖꯕ ꯃꯈꯩꯗꯤ ꯂꯣꯏꯅꯃꯛ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯇꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯩꯗꯤ ꯈꯤꯇꯪ ꯈꯦꯠꯅꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯀꯪꯂꯩꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯃꯈꯩꯁꯦ ꯏꯔꯝꯗꯝꯁꯤꯒꯤ ꯀꯪꯂꯩꯆꯥ ꯑꯃ ꯑꯣꯏꯅ ꯈꯪꯕ ꯌꯥꯕ ꯃꯈꯩ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯈꯩꯁꯤ ꯌꯥꯔꯤꯕꯃꯈꯩ ꯀꯥꯎꯐꯗꯦ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯍꯣꯠꯅꯖꯔꯛꯀே ꯊꯥꯒꯠꯆꯔꯤ ꯔꯣꯃꯦꯟ ꯁꯧꯒ꯭ꯔꯥꯛꯄꯝ ꯑꯗꯨꯒ ꯀꯦ ꯍꯩꯆ ꯑꯦꯁ ꯃꯤꯡꯗꯤ ꯁꯨꯝꯅ ꯏꯕꯤꯔꯦ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯒꯤ ꯐꯠꯇꯕ ꯐꯣꯜꯗꯣ ꯑꯃꯨꯛꯇ ꯍꯥꯞꯄꯤꯔꯛꯎ ꯑꯣ ꯑꯗꯨꯒꯤꯁꯨ ꯑꯩ ꯍꯥꯏꯖꯔꯕꯅꯦ ꯑꯗꯨꯁꯨ ꯍꯥꯞꯆꯔꯛꯀꯦ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯒꯤꯁꯨ ꯇꯥꯡꯀꯛ ꯑꯃꯗꯤ ꯌꯥꯎꯈ꯭ꯔꯕ ꯍꯥꯏꯅ ꯈꯟꯖꯩ ꯌꯥꯝꯅ ꯐꯠꯇꯕꯅꯦ ꯐꯠꯇꯕꯒꯤ ꯃꯔꯝꯁꯨ ꯁꯤꯅ ꯗꯤꯇꯦꯜ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕꯅ ꯍꯦꯟꯈ꯭ರೆ ꯑꯃꯗꯤ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯕꯅꯁꯨ ꯍꯦꯟꯕ ꯑꯗꯨ ꯑꯩꯒꯤ ꯑꯆꯤꯟꯕ ꯈꯔ ꯂꯩꯁꯤꯅ ꯑꯩꯅ ꯑꯆꯤꯟꯕ ꯍꯥꯏꯌꯦꯅ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯋꯥꯔꯧꯕꯤꯒꯅꯣ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯗꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯇꯝ ꯂꯩꯔꯤ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯖꯅꯕꯒꯤꯗꯃꯛ ꯑꯩ ꯑꯉꯝꯕ ꯊꯥꯛꯇ ꯑꯥꯏ ꯋꯤꯜ ꯇ꯭ꯔꯥꯏ ꯃꯥꯏ ꯕꯦꯁ ꯂꯦꯚꯦꯜ ꯑꯩ ꯕꯦꯁ ꯂꯦꯚꯦꯜ ꯑꯩ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯀꯦ ꯍꯩꯆ ꯑꯦꯁ ꯊꯥꯒꯠꯆꯔꯤ ꯂꯣꯡꯖꯝ ꯖꯦꯟꯗ ꯑꯗꯨ ꯅꯠꯇꯕꯒꯤ ꯑꯩ ꯑꯗꯒꯤ ꯅꯨꯄꯥꯁꯨ ꯑꯇꯣꯝꯕ ꯅꯨꯄꯤꯁꯨ ꯑꯇꯣꯝꯕꯤ ꯑꯅꯤꯁꯦ ꯂꯧꯅꯕꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦ ꯑꯃꯇ ꯍꯥꯏꯕꯤꯌꯨ ꯃꯥꯟꯅꯕꯁꯤ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯥꯟꯅꯕꯁꯤ ꯑꯩꯒꯤ ꯃꯣꯠꯇ ꯇꯧꯕꯤꯔꯅꯨ ꯁꯤꯅꯦ ꯃꯥꯟꯅꯕꯁꯤ ꯑꯉꯝ ꯌꯥꯝ ꯇꯥꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯃꯥꯟꯅꯕꯒꯤꯁꯤꯅ ꯑꯉꯝ ꯇꯥꯟꯅꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝ ꯆꯥꯟꯅꯗꯕ ꯑꯍꯟ ꯃꯁꯦꯟꯁꯨ ꯆꯥꯟꯅꯗꯦ ꯑꯍꯟ ꯃꯁꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯟꯅꯗꯦ ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯃꯁꯦꯟ ꯑꯃꯨꯛ ꯈꯔꯗꯤ ꯐꯩ ꯈꯔ ꯐꯕ ꯇꯥꯔꯒꯁꯨ ꯅꯤꯡꯕ ꯊꯨꯡꯗꯕꯒꯤ ꯂꯝꯕꯤ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯅꯧ ꯂꯣꯡꯖꯝ ꯖꯌꯟꯇ ꯃꯊꯪꯒꯤ ꯇꯔꯨꯛꯁꯨꯕ ꯋꯥꯍꯪ ꯑꯩ ꯂꯧꯈꯠꯆꯒꯦ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯂꯥꯏꯠ ꯅꯝꯕꯗꯤ ꯀꯧꯕꯤꯒꯅꯨ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯀ꯭ꯔꯝ ꯔꯥꯖꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣꯀ꯭ꯔꯝ ꯔꯥꯖꯨꯅ ꯇꯥꯃꯣ ꯑꯣꯀ꯭ꯔꯝ ꯑꯃꯗꯤ ꯃꯌꯥꯡꯂꯝꯕꯝ ꯑꯅꯤꯁꯦ ꯌꯦꯛ ꯊꯣꯛꯅꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯑꯣꯀ꯭ꯔꯝꯒ ꯃꯌꯥꯡꯂꯝꯕꯝꯒ ꯌꯦꯛ ꯊꯣꯛꯅꯕ꯭ꯔꯥ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯣꯀ꯭ꯔꯝ ꯔꯥꯖꯨꯅ ꯍꯥꯏꯕꯤꯔꯛꯏꯕꯁꯤ ꯑꯩ ꯍꯥꯏꯖꯒꯦ ꯃꯌꯥꯡꯂꯝꯕꯝꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯃꯌꯥꯡꯂꯝꯕꯝ ꯌꯥꯎꯕꯤꯔꯒꯁꯨ ꯈꯪꯕꯤꯍꯧꯔꯣ ꯍꯧꯖꯤꯛ ꯑꯉꯣꯝ ꯌꯦꯛ ꯑꯣꯏꯅ ꯂꯩ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯉꯥꯡ ꯂꯩꯔꯝꯃꯤ ꯃꯉꯥꯡꯗꯒꯤ ꯃꯊꯪ ꯑꯌꯥꯝꯕ ꯌꯦꯛ ꯐꯅꯌꯥꯝ ꯑꯣꯜꯂꯛꯑꯦ ꯃꯥꯁꯦ ꯂꯥꯁꯇ ꯍꯧꯖꯤꯛꯁꯦ ꯑꯉꯣꯝ ꯑꯣꯜꯂꯤꯕꯅꯤ ꯑꯉꯣꯝ ꯑꯣꯟꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯉꯣꯝ ꯑꯣꯏꯅ ꯂꯩ ꯑꯗꯨꯒ ꯑꯣꯀ꯭ꯔꯝꯁꯤꯅ ꯃꯣꯏꯔꯥꯡꯅꯤ ꯑꯗꯨꯒ ꯃꯌꯥꯡꯂꯝꯕꯝꯒ ꯑꯣꯀ꯭ꯔꯝꯒ ꯂꯧꯅꯕꯗ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯁꯤꯁꯨ ꯏꯅꯥꯎ ꯔꯥꯖꯨꯒꯤ ꯃꯐꯝꯗ ꯑꯩ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯅꯤ ꯍꯥꯏꯅ ꯂꯧꯖꯒꯦ ꯑꯃꯗꯤ ꯑꯩꯒ ꯉꯥꯏꯍꯥꯛ ꯎꯅꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯕꯁꯤꯁꯨ ꯐꯪꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯗ ꯇꯔꯦꯠꯁꯨꯕ ꯋꯥꯍꯪ ꯂꯧꯈꯠꯆꯒꯦ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯁꯨꯝ ꯉꯥꯏꯕ ꯑꯣꯏꯅ ꯈ꯭ꯔꯤꯁꯇꯤꯅꯥ ꯃꯌꯥꯡꯂꯝꯕꯝꯅ ꯁꯨꯝꯅ ꯏꯕꯤꯔꯛꯏ ꯂꯣꯏꯇꯥꯡꯕꯝꯒꯤ ꯌꯦꯛ ꯍꯥꯏꯕꯤꯔꯛꯑꯣ ꯂꯣꯏꯇꯥꯡꯕꯝꯒꯤꯁꯦ ꯑꯩ ꯊꯤꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯃꯨꯛꯇꯪ ꯑꯩ ꯊꯤꯔꯒ ꯏꯆꯟꯁꯨ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯁꯨꯝ ꯍꯥꯏꯖꯔꯛꯀே ꯂꯣꯏꯇꯥꯡꯕꯝꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯇꯣꯡꯕꯝ ꯍꯥꯏꯕꯗꯤ ꯂꯣꯏꯇꯣꯡꯕꯝ ꯍꯥꯏꯒꯗꯣꯏꯔꯥ ꯂꯣꯏꯇꯥꯡꯕꯝ ꯍꯥꯏꯗꯣꯏꯔꯥ ꯑꯁꯤꯃꯇꯪꯒ ꯑꯩ ꯀꯟꯐ꯭ꯌꯨꯁ ꯂꯩꯔꯦ ꯁꯤꯃꯇꯪ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯏꯆꯟ ꯈ꯭ꯔꯤꯁꯇꯤꯅꯥ ꯃꯌꯥꯡꯂꯝꯕꯝꯅ ꯂꯣꯏꯇꯥꯡꯕꯝꯁꯦ ꯑꯩ ꯂꯩꯕ ꯈꯤꯇꯪ ꯊꯦꯡꯅꯖꯗꯕ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯑꯗꯣ ꯑꯩꯁꯨ ꯀꯨꯞꯅ ꯑꯝꯇꯪ ꯌꯦꯡꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯂꯣꯏꯇꯣꯡꯕꯝꯗꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯂꯣꯏꯇꯣꯡꯕꯝ ꯁꯤꯅꯦ ꯑꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯄꯤꯖꯕ ꯑꯩ ꯅꯝꯕꯔꯗꯨ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯣꯏꯔꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯔꯥꯖꯦꯟ ꯊꯣꯛꯆꯣꯝꯅ
ꯃꯦꯁꯦꯖ ꯑꯃ ꯊꯥꯕꯤꯔꯛꯂꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯊꯪꯅꯕ ꯃꯄꯣꯛ ꯊꯥꯁꯨ ꯊꯪꯅꯕ ꯔꯥꯁꯤꯁꯨ ꯊꯪꯅꯕ ꯀꯔꯤ ꯐꯣꯜ ꯂꯩꯒꯦ ꯏꯅꯥꯎ ꯔꯥꯖꯦꯟ ꯃꯄꯣꯛ ꯅꯨꯃꯤꯠ ꯊꯪꯅꯕꯒꯤꯗꯤ ꯌꯥꯝꯅ ꯐꯔꯦ ꯆꯐꯨ ꯏꯋꯥꯅ ꯍꯥꯏꯅꯔꯤꯕꯁꯤ니 ꯇꯥꯟꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯆꯥꯛꯀꯤ ꯏꯟꯁꯥꯡꯒ ꯍꯥꯏꯅ ꯂꯩꯔꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯒꯅꯤ ꯑꯗꯨꯒ ꯃꯄꯣꯛ ꯊꯥꯁꯨ ꯊꯪꯅꯕ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯌꯥꯔꯦ ꯑꯗꯨꯒ ꯔꯥꯁꯤꯒꯤꯁꯦ ꯑꯩ ꯇꯥꯡꯀꯛ ꯑꯃꯇꯪ ꯄꯥꯏꯈꯠꯆꯒꯦ ꯔꯥꯁꯤꯒꯤꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯌꯦꯡꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯅ ꯑꯁꯤꯒꯤꯁꯨ ꯑꯩ ꯔꯥꯁꯤꯒꯤꯁꯤ ꯁꯤ ꯍꯌꯦꯡ ꯇꯥꯔꯛꯄꯌꯥꯏ ꯔꯥꯁꯤ ꯅꯨꯄꯥꯒꯤ ꯔꯥꯁꯤꯅ ꯁꯤ ꯑꯣꯏꯕ ꯅꯨꯄꯤꯒꯤ ꯔꯥꯁꯤꯅ ꯀꯔꯝꯕ ꯆꯥꯅꯩ ꯍꯥꯏꯕꯁꯤꯡꯁꯦ ꯑꯩ ꯑꯗꯨꯃꯛ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯄꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯏꯅꯥꯎ ꯔꯥꯖꯦꯟꯗ ꯊꯝꯖꯒꯦ ꯁꯨꯝꯅ ꯃꯊꯪꯗ ꯅꯤꯔꯃꯂꯥ ꯇꯣꯏꯖꯝ ꯁꯪꯒꯨꯕꯝꯒꯤ ꯌꯦꯛ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯖꯥ ꯁꯪꯒꯨꯕꯝꯒꯤꯗꯣ ꯍꯧꯖꯤꯛ ꯌꯥꯎꯔꯛꯑꯒꯅꯤ ꯑꯩ ꯑꯗꯨꯝ ꯌꯦꯡꯖꯈꯤꯕꯅꯦ ꯍꯧꯖꯤꯛ ꯁꯪꯒꯨꯕꯝ ꯑꯝꯇꯪ ꯃꯤꯀꯣ ꯑꯝꯇ ꯉꯥꯏꯃꯤꯟꯅꯁꯤ ꯁꯪꯒꯨꯕꯝꯒꯤꯗꯣ ꯁꯪꯒꯨꯕꯝ ꯌꯨꯝꯅꯥꯛꯁꯦ ꯑꯦꯁ ꯅꯧꯕꯁꯤ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨꯅ ꯑꯩ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯀꯩꯅꯣꯗ ꯌꯨꯇꯨꯕꯁꯤꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯃꯇꯪ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯗ ꯈꯨꯝꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗꯨꯁꯨ ꯊꯥꯖꯔꯛꯀꯦ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝꯁꯤ ꯊꯤꯕꯗ ꯈꯤꯇꯪ ꯋꯥꯔꯅꯤ ꯑꯦꯁ ꯅꯧꯕꯁꯤ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯁꯤ ꯌꯦꯡꯕꯁꯨ ꯈꯤꯇꯪ ꯐꯠꯇꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯒꯨꯔꯨꯅ ꯍꯥꯏꯕꯤꯔꯝꯕꯅꯤꯅ ꯃꯊꯪꯗ ꯆꯤꯆꯦ ꯁꯒꯣꯜꯁꯦꯝ ꯅꯨꯄꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇꯒꯤ ꯌꯦꯡꯕꯗ ꯅꯨꯄꯤꯗꯣ ꯈꯥꯕꯩ ꯇꯥꯔꯗꯤ ꯀꯔꯤ ꯐꯣꯜ ꯂꯩꯒꯦ ꯈꯥꯕꯩꯒꯤꯗꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯇ ꯁꯨꯝ ꯍꯥꯏꯖꯔꯕꯅꯦ ꯑꯩꯈꯣꯏ ꯈꯥꯕꯩ ꯈꯔ ꯁꯥꯏ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯑꯗꯨꯒ ꯅꯣꯡꯃ ꯍꯦꯛ ꯈꯪꯅꯔꯛꯄ ꯃꯇꯝꯗ ꯑꯃꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯏꯃꯨꯡꯗꯨ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯂꯩ ꯍꯥꯏꯗꯨꯅ ꯁꯨꯝꯅ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯁꯨꯝꯅ ꯊꯝꯖꯒꯦ ꯃꯃꯥꯡꯒꯤꯗꯁꯨ ꯑꯩ ꯍꯥꯏꯖꯔꯝꯅꯦ ꯏꯆꯟ ꯆꯤꯆꯦ ꯁꯒꯣꯜꯁꯦꯝ ꯊꯥꯒꯠꯆꯔꯤ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯑꯃꯗꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯖꯕ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯑꯩ ꯋꯥꯍꯪ ꯂꯧꯈꯠꯆꯒꯦ ꯅꯤꯡꯉꯣꯝꯕꯝ ꯅꯥꯎꯕꯤꯅ ꯁꯨꯝꯅ ꯏꯕꯤꯔꯛꯏ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯀꯦ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯦ 70059833396 ꯑꯩ ꯐꯣꯟ ꯅꯝꯕꯔꯁꯦ ꯍꯥꯏꯃꯟꯗꯅ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯁꯨ ꯁꯨꯝ ꯊꯦꯡꯅꯕꯤꯒꯅꯤ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯀꯦ 70059833396 ꯃꯊꯪꯒꯤ ꯕꯦꯝꯃ ꯉꯥꯊꯦꯝ ꯅꯨꯄꯥꯗꯣ ꯑꯇꯣꯝꯕ ꯅꯨꯄꯤꯗ ꯌꯥꯏꯃ ꯆꯥꯟꯅꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯇꯥꯃꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯁꯨ ꯐꯩ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯄꯥꯅ ꯑꯇꯣꯝꯕ ꯑꯣꯏꯔꯁꯨ ꯅꯨꯄꯤꯅ ꯌꯥꯏꯃ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯏꯆꯟ ꯕꯦꯝꯃ ꯂꯤꯟꯊꯣꯏ ꯈꯥꯏꯗꯦꯝ ꯇꯥꯃꯣ ꯑꯦꯂꯥꯡꯕꯝꯒ ꯈꯥꯏꯗꯦꯝꯒꯁꯦ ꯌꯦꯛ ꯊꯣꯛꯅꯕ꯭ꯔꯥ ꯊꯣꯛꯅꯔꯒꯗꯤ ꯀꯌꯥꯝ ꯌꯦꯛꯄꯨ ꯊꯣꯛꯅꯔꯒꯗꯤ ꯌꯥꯝ ꯐꯠꯇꯕꯅꯦ ꯑꯗꯨꯁꯨ ꯁꯤꯒꯤ ꯌꯦꯛꯀꯤ ꯃꯈꯩꯁꯦ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯖꯔꯔꯣꯏꯒꯦ ꯍꯧꯖꯤꯛ ꯁꯤ ꯂꯥꯏꯔꯤꯛꯁꯤ ꯐꯥꯛꯇꯣꯛꯑꯒ ꯌꯦꯡꯕ ꯅꯨꯃꯤꯗꯥꯡꯗ ꯌꯦꯡꯕ ꯌꯥꯗꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯒꯨꯔꯨꯅ ꯀꯟꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯑꯩ ꯉꯁꯥꯏꯗꯤ ꯇꯉꯥꯏꯐꯗꯕ ꯑꯃꯗꯤ ꯑꯩꯅ ꯀꯥꯎꯈꯤꯕ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯏꯕ ꯈꯔꯗꯤ ꯌꯦꯡꯖꯈꯤꯕꯅꯤ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯏꯟꯕꯣꯛꯁꯇ ꯍꯥꯏꯕ ꯇꯥꯔꯦ ꯆꯟꯅꯦ ꯂꯟꯊꯣꯏ ꯍꯥꯏꯕ ꯃꯥꯅꯦ ꯂꯟꯊꯣꯏ ꯑꯣꯀꯦ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯅꯦ ꯂꯟꯊꯣꯏ ꯈꯥꯏꯗꯦꯝ ꯑꯦꯂꯥꯡꯕꯝꯒ ꯈꯥꯏꯗꯦꯝꯒꯁꯦ ꯑꯁꯤ ꯍꯣꯔꯦꯟ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗꯗꯤ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯑꯩ ꯔꯥꯁꯤꯒ ꯌꯦꯛꯀꯁꯦ ꯑꯁꯤꯃꯗꯤ ꯑꯩ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯌꯨꯇꯨꯕꯀꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯀꯦ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯩ ꯋꯥꯆꯞ ꯅꯝꯕꯔꯗ ꯁꯨꯝ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯊꯥꯖ ꯅꯣꯡꯊꯣꯡꯕꯝ ꯁꯥꯔ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠ ꯄꯣꯛꯄ ꯅꯨꯄꯥꯒ ꯁꯒꯣꯜꯁꯦꯟ ꯄꯣꯛꯄ ꯅꯨꯄꯥꯒ ꯑꯅꯤꯁꯤ ꯀꯔꯤ ꯐꯣꯜ ꯂꯩꯒꯦ ꯂꯩꯕꯥꯛ ꯄꯣꯛꯄ ꯁꯒꯣꯜꯁꯦꯟ ꯁꯒꯣꯜꯁꯦꯟ ꯈꯥꯕꯩ ꯇꯥꯏꯌꯦ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯌꯥꯝꯕꯅ ꯑꯐꯕ ꯑꯣꯏꯗꯕꯁꯤ ꯌꯥꯝ ꯊꯦꯡꯅꯖꯩ ꯊꯥꯖ ꯅꯣꯡꯊꯣꯡꯕꯝ ꯁꯨꯝꯅ ꯑꯩ ꯊꯝꯖꯒꯦ ꯀꯌꯥ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯉꯁꯥꯏꯒꯤ ꯅꯤꯡꯉꯣꯝꯕꯝ ꯅꯥꯎꯕꯤꯅ ꯏꯕꯤꯔꯛꯄꯁꯦ ꯅꯤꯡꯉꯣꯝꯕꯝꯗꯤ ꯀꯔꯤꯃꯠꯇ ꯑꯣꯜꯂꯛꯇꯕ꯭ꯔꯣ ꯑꯉꯣꯝꯗ ꯑꯗꯨꯝ ꯂꯩꯔꯛꯄ꯭ꯔꯣ ꯍꯥꯏꯁꯤꯅꯦ ꯑꯉꯣꯝꯗ ꯂꯩꯌꯦ ꯑꯩꯈꯣꯏ ꯌꯨꯝꯅꯥꯛꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯣꯟꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯌꯨꯝꯅꯥꯛ ꯈꯔ ꯈꯛꯇꯅꯦ ꯑꯣꯟꯗꯕꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯂꯩ ꯑꯣꯜꯂꯤꯁꯤꯒꯤ ꯋꯥꯔꯤꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯋꯥꯔꯤ ꯀꯌా ꯑꯃ ꯂꯩ ꯁꯤꯁꯨ ꯑꯩ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯣꯟꯗꯅ ꯁꯨꯝ ꯑꯗꯨꯝ ꯂꯩꯕꯁꯨ ꯂꯩ ꯃꯁꯥꯒꯤ ꯌꯦꯛ ꯑꯃꯗ ꯑꯗꯨꯝ ꯂꯩꯕꯁꯨ ꯂꯩ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯗꯣꯝꯒꯤ
ꯍꯥꯏꯗꯤ ꯅꯥꯎꯕꯤꯒꯤ ꯌꯨꯝꯅꯥꯛ ꯅꯤꯡꯉꯣꯝꯕꯝꯁꯦ ꯍꯥꯟꯅ ꯂꯩꯔꯤꯕ ꯑꯉꯣꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯋꯥꯍꯪ ꯑꯃꯒ ꯍꯪꯕꯤꯔꯛꯑꯦ ꯃꯥꯅ ꯅꯤꯡꯉꯣꯝ ꯅꯥꯎꯕꯤꯅ ꯁꯦꯔꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯑꯉꯣꯝ ꯑꯣꯏꯔꯤ ꯅꯤꯡꯉꯣꯝꯕꯝꯒ ꯌꯦꯛ ꯊꯣꯛꯅꯩ ꯑꯗꯣ ꯁꯦꯔꯥꯝ ꯍꯥꯟꯅ ꯃꯉꯥꯡ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯌꯦꯛ ꯊꯣꯛꯅꯗꯦꯅ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯗꯒꯤ ꯑꯣꯟꯈꯤꯕꯅ ꯑꯃꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯕꯤꯔꯛꯄꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯗꯤꯁꯇꯔꯕ ꯑꯣꯏꯗꯣꯔꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯁꯤꯗ ꯌꯦꯡꯂꯤꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯧꯖꯤक ꯐꯣꯟ ꯈꯤꯡꯕꯤꯔꯛꯄꯗꯣ ꯑꯩ ꯐꯣꯟꯗꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯅꯝꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯑꯣꯟꯂꯥꯏꯟꯗ ꯆꯦꯟꯅꯕ ꯃꯦꯆꯤꯟ ꯑꯃꯈꯛ ꯑꯩ ꯀꯦꯃꯦꯔꯥ ꯂꯩꯖꯩ ꯀꯦꯃꯦꯔꯥꯗ ꯇꯧꯔꯒ ꯍꯦꯟꯅ ꯁꯦꯡꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯅꯕꯒꯤ ꯂꯝꯕꯤꯁꯨ ꯃꯌꯥꯝꯅꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯕ ꯃꯌꯥꯝꯅꯕꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯗ ꯑꯩ ꯁꯨꯝ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯐꯣꯟꯗꯒꯤ ꯇꯧꯖꯕꯅꯤꯅ ꯃꯔꯛꯇ ꯐꯣꯟ ꯈꯤꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯐꯣꯟꯁꯨ ꯑꯣꯛꯄ ꯉꯝꯖꯔꯣꯏ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯦꯔꯥꯝꯒ ꯅꯤꯡꯉꯣꯝꯒꯁꯦ ꯌꯦꯛ ꯊꯣꯛꯅꯔꯒꯗꯤ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯌꯦꯡꯁꯤꯟꯕꯤꯔꯨꯔꯅꯨ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯅꯤꯡꯉꯣꯝꯕꯝ ꯅꯥꯎꯕꯤ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯊꯪꯗ ꯃꯥꯄꯟ ꯁꯨꯕ ꯋꯥꯍꯪꯗ ꯖꯤꯞꯁꯟ ꯁꯝꯖꯦꯠ ꯁꯥꯕꯝꯅ ꯊꯥꯕꯤꯔꯛꯄ ꯋꯥꯍꯪꯅꯤ ꯑꯩ ꯌꯦꯡꯖꯒꯦ ꯁꯝꯖꯦꯠ ꯁꯥꯐꯝꯒꯤ ꯌꯦꯛ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯖꯤꯞꯁꯟ ꯏꯅꯥꯎ ꯖꯤꯞꯁꯟ ꯁꯝꯖꯦꯠ ꯁꯥꯐꯝ ꯁꯝꯖꯦꯠ ꯁꯥꯐꯝꯒꯤ ꯌꯦꯛꯁꯦ ꯈꯥ ꯉꯥꯟꯕꯅꯦ ꯈꯪꯕꯤꯍꯧꯔꯣ ꯑꯇꯣꯞꯄ ꯁꯝꯖꯦꯠ ꯁꯥꯐꯝ ꯌꯥꯎꯕꯤꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯌꯦꯛꯁꯦ ꯈꯥ ꯉꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯤꯍꯧꯔꯣ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯩ ꯐꯣꯟꯁꯦ ꯈꯤꯇꯪ ꯎꯞꯊꯕꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯈꯔ ꯅꯛꯁꯤꯟꯅꯕ ꯍꯥꯏꯅ ꯈꯤꯇꯪ ꯂꯥꯏꯠꯁꯦ ꯈꯔ ꯉꯥꯟꯅꯕ ꯍꯥꯏꯗꯅ ꯐꯣꯟꯁꯤ ꯎꯞꯆꯕꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯃꯨꯛ ꯀꯣꯛꯇ ꯀꯣꯛ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯃꯌꯥꯝꯅ ꯅꯣꯛꯅꯕꯤꯅꯣ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯇꯧꯖꯕꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯑꯕꯨꯡ ꯀꯣꯡꯕ꯭ꯔꯥꯏ ꯂꯥꯛꯄꯝ ꯁꯥꯔ ꯅꯅꯥꯎꯒꯤ ꯋꯥꯍꯪꯁꯦ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯔꯛꯑꯣ ꯑꯕꯨꯡꯒꯤ ꯋꯥꯍꯪꯁꯤ ꯑꯩ ꯂꯧꯈꯠꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯍꯪꯕꯤꯈꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯂꯧꯈꯠꯂꯛꯇ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯈꯠꯆꯔꯛꯀꯅꯤ ꯉꯁꯤ ꯌꯥꯎꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯊꯪ ꯌꯥꯎꯔꯛꯄ ꯌꯥꯏ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯑꯃꯨꯛꯇꯗ ꯂꯣꯏꯅ ꯉꯝꯗꯕꯅꯤ나 ꯋꯥꯍꯪ ꯌꯥꯝ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯑꯩ ꯇꯥꯡꯀꯛ ꯅꯥꯏꯅ ꯂꯣꯏꯅꯃꯛ ꯑꯩ ꯁꯟꯗꯣꯛꯆꯔꯛꯀꯅꯤ ꯑꯗꯨꯒ ꯍꯪꯖꯔꯛꯀꯦ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯊꯨꯕ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛ ꯍꯥꯏꯐꯦꯠ ꯑꯩꯅ ꯈꯨꯝꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯁꯨ ꯌꯥꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯑꯕꯨꯡ ꯃꯊꯪꯗ ꯃꯣꯏꯔꯥꯡꯊꯦꯝ ꯊꯥꯖꯅ ꯑꯁꯨꯝꯅ ꯏꯕꯤꯔꯛꯏ ꯇꯥꯃꯣ ꯌꯦꯡꯀꯣꯛꯁꯦ ꯀꯔꯤ ꯌꯦꯛ ꯑꯣꯏꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯣꯏꯔꯥꯡꯊꯦꯝ ꯊꯥꯖꯅ ꯏꯕꯤꯔꯛꯏ ꯆꯟ ꯃꯣꯏꯔꯥꯡꯊꯦꯝ ꯊꯥꯖ ꯌꯦꯡꯀꯣꯛꯄꯝꯒꯤ ꯌꯦꯛꯁꯦ ꯃꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯊꯝꯖꯒꯦ ꯌꯦꯡꯀꯣꯛꯄꯝꯒꯤ ꯌꯦꯛꯁꯦ ꯃꯉꯥꯡꯅꯤ ꯑꯗꯨꯅ ꯈꯪꯕꯤꯍꯧꯔꯣ ꯌꯦꯡꯀꯣꯛꯄꯝ ꯌꯥꯎꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯃꯥꯒꯤ ꯌꯦꯛꯁꯦ ꯃꯉꯥꯡꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯗ 11 ꯁꯨꯕ ꯋꯥꯍꯪ ꯂꯧꯈꯠꯆꯒꯦ ꯑꯅꯤꯜ ꯀꯨꯃꯥꯔ ꯐꯨꯔꯤꯠ ꯁꯝꯕꯝꯅ ꯏꯕꯤꯔꯛꯄꯅꯤ ꯕ꯭ꯔꯗꯔ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯥ ꯄꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯑꯃꯨꯛꯇꯪ ꯁꯦꯝꯕꯤꯌꯨ ꯑꯩ ꯑꯃꯗꯤ ꯁꯦꯝꯖꯈ꯭ꯔꯕꯅꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯩꯈꯣꯏ ꯆꯥꯏꯅꯤꯁ ꯆꯥꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯅꯤꯗꯨ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯉꯁꯥꯏ ꯑꯩꯅꯁꯨ ꯍꯥꯏꯖꯕꯗꯨꯅꯤ ꯅꯨꯄꯥ ꯀꯔꯝꯅ ꯄꯣꯛꯀꯅꯤ ꯅꯨꯄꯤ ꯀꯔꯝꯅ ꯄꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯨ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯁꯤꯒꯤ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯇꯥꯡꯀꯛꯁꯤꯗ ꯑꯩ ꯁꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯇꯣꯞꯄ ꯑꯃꯒ ꯂꯩꯔꯤ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯁꯤꯁꯨ ꯉꯁꯥꯏꯒꯤ ꯆꯥꯏꯅꯤꯁ ꯆꯥꯔꯠꯇꯨꯗꯒꯤ ꯍꯦꯟꯕꯗꯤ ꯂꯩꯇ꯭ꯔꯕꯅꯤ ꯑꯅꯤꯁꯤ ꯌꯦꯡꯃꯤꯟꯅꯔꯒ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯊꯣꯛꯆꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯑꯅꯤꯜ ꯀꯨꯃꯥꯔ ꯐꯨꯔꯤꯠꯁꯝꯕꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯇꯨꯅ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈꯤꯕ ꯃꯥꯜꯂꯦ ꯅꯤꯔꯃꯂꯥ ꯇꯨꯔꯤꯖꯝ ꯁꯟꯗꯦꯒ ꯊꯔꯁꯗꯦꯒ ꯆꯥꯟꯅꯕ꯭ꯔꯣ ꯁꯟꯗꯦꯅ ꯅꯨꯄꯤꯅꯤ ꯊꯔꯁꯗꯦꯗꯩ ꯍꯧꯔꯛꯀꯗꯕ ꯅꯨꯄꯥꯗꯩ ꯍꯧꯅ ꯊꯤꯔꯛꯀꯗꯕ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯌꯥꯝꯅ ꯆꯥꯅꯩ ꯌꯥꯝꯅ ꯐꯕ ꯑꯣꯏ ꯆꯟ ꯅꯤꯔꯃꯂꯥ ꯇꯨꯔꯤꯖꯝ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯑꯣꯏꯔꯕ ꯅꯨꯄꯤꯅ ꯁꯟꯗꯦ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯆꯥꯅꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯅꯤꯔꯃꯂꯥ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯚꯤꯌꯨꯋꯔꯁꯤꯡ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯔꯕ ꯃꯥꯜꯂꯦ ꯂꯥꯏꯛ ꯈꯔ ꯇꯧꯕꯤꯔꯣ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯑꯩꯉꯣꯟꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯆꯔꯛꯀꯗꯣꯔꯤꯕꯅꯤ ꯃꯊꯪꯒꯤ ꯂꯧꯈꯠꯆꯒꯦ ꯂꯟꯊꯣꯏ ꯈꯥꯏꯗꯦꯝ ꯉꯁꯥꯏ ꯍꯪꯕꯤꯔꯛꯄꯗꯨ ꯃꯥꯜꯂꯦ ꯂꯟꯊꯣꯏ ꯈꯥꯏꯗꯦꯝꯁꯦ
ꯉꯁꯥꯏ ꯃꯦꯁꯦꯖ ꯍꯥꯞꯄꯤꯔꯛꯄꯗ ꯃꯥꯜꯂꯦ ꯂꯟꯊꯣꯏꯒꯤ ꯃꯦꯁꯦꯖ ꯀꯩꯅꯣ ꯂꯥꯛꯑꯦ ꯑꯩ ꯊꯦꯡꯅꯖꯔꯦ ꯈꯥꯏꯗꯦꯝꯒꯤ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯈꯥꯏꯗꯦꯝꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯣ ꯈꯥꯏꯗꯦꯝꯒꯤ ꯑꯩ ꯈꯥ ꯉꯥꯟꯕꯅꯦ ꯂꯟꯊꯣꯏ ꯌꯥꯎꯈꯤꯕꯅꯦ ꯂꯟꯊꯣꯏ ꯈꯥꯏꯗꯦꯝ ꯑꯣꯀꯦ ꯂꯟꯊꯣꯏ ꯈꯥꯏꯗꯦꯝ ꯈꯥꯏꯗꯦꯝꯒꯤꯁꯦ ꯂꯟꯊꯣꯏ ꯈꯥꯏꯗꯦꯝ ꯌꯥꯎꯔꯦ ꯑꯣꯀꯦ ꯈꯥꯏꯗꯦꯝꯁꯦ ꯈꯥ ꯉꯥꯟꯕꯅꯦ ꯑꯗꯨꯒ ꯑꯦꯂꯥꯡꯕꯝꯒꯤꯗꯣ ꯃꯣꯏꯔꯥꯡ ꯑꯣꯏꯕ꯭ꯔꯥ ꯑꯉꯣꯝ ꯃꯣꯏꯔꯥꯡ ꯑꯣꯏꯕꯒꯨꯝ ꯇꯧꯕꯅꯦ ꯑꯦꯂꯥꯡꯕꯝꯒꯤꯗꯣ ꯑꯝꯇ ꯅꯤꯡꯁꯤꯡꯖꯔꯛꯀꯦꯀꯣ ꯌꯦꯂꯥꯡꯕꯝꯗꯣ ꯑꯦꯂꯥꯡꯕꯝ ओके एलांगोमना अंगोम ओइबा लंथोय खाइदेम हजि येंबिरिब्रा पुनिंग चंगनम ताबियो दमना हंबिरखिबदो खाइदेमना खांगानबने अदुगा एलांगोमना अंगोमने यामना फै येकथोंनादे यामना फै हाबसे थमजगे तरी लंथोय ngisai ngaibirakpado adongi message laena yengdabdi tobigano hena nungaiba kanaragado kayama ai loinamak khumjarake patajarake lemba angomna wahangma hangbirei male Sunday di numit manabasi tobirno ai haijage numit manabase yamna fattabam oye simati ai thamjarage please tobirano ai yam toina haijari baduni aduga mathangda Christopher na message ama thabirali iyamba Friday ga Saturday ga gi amata habiro Friday na nupi ni aina Saturday ni nupi gi yumnak na Lorembam नुपागिना ngathemni okay adu yumna kidudi ai kona haijarage aduga hojiki numit ki simadi nupana okay yam Friday gi dina amta habiro Friday nupi ko Saturday nupa okay Saturday Sunday Monday Tuesday Wednesday Thursday Friday kya phabo ide haijaningi Christopher aduga somgi ma jumna ki kenodo yek to madi ai kone yengerage habase thamjage thagasari mathangi message sama su lae abung kongrai lakom namuki ibirale sar aigi wahang do aina thajakhiba comment duga thangnare amuktang takpiro abung kongrai lakom gi ai yaukhrabala abunggi hoji pajadri male ai gisi aduga ai hage akpigani aduga Nirmala Tojam Sunday ga Monday ga habira o Sunday na nupini nupari Monday ri thi borkada Monday Tuesday Wednesday Thursday Friday Saturday Sunday also so apabo ide habisi thamjage Nirmala apabo ide thagachari okay mathangda tarawmdo suba wahangda malem laisam na sumna hangbirei malem laisam nupina thengabada sahi kayabu yum pan yai yam nungai sei wangse malem laisam isagi sahi kya subirab jano sim so khangjeningi chang oina mayamna kaman oina chaneri base nupina yum pan base yariba mukhai sahi nifu yodri fawde adum yum pan me yai hai aduga karigumba aikoina mamangda akoi angang pokpase sahi nifu yorogadi angang pokpase yade angang pokpu oibungamde kaina haina bul kya amale tobu aha sahi nifu yodringi mamangda yum palaga hana aikoina angang ama hekpo obu taragadi iban sahi nifu manga fawba angang unabu yabagi lambi du lei haiduna mamangda ina thajagiba Chinese sa tasu yawjabani sahi 19 ina sahi nifu manga phogi sa du da ina thamjabani aduna yum panbagi already angang gi nataba yum panba khaki already hanurasu aduma yum panba yai hai sai thamjage thank you malem nasam yam fajabu wahang ne sumna yam interesting oi wahang hangbirak pasini ko yam nungai jari de message kra la yam da pajage okay salak lai thangbum okay thagasari message sam to su thabire ido lanthoi khaidem tamo thagasari matam kuina mayam gi seba tobi ko thagasari lanthoi mayam gi blessing duna aiso mayam gi seba adumak tobung ngambo ojage habisi sumna mayamna ingona support tobiba amadi blessing pibiraku mayam sin ingona pangan thongna hapsari bani asiso thamjage thagasari amukana lanthoi bo makha tanasu duma unakisi ai tongan ba video kyama mayamna thagas nariba dudagi ketang tayon na ba haijaba tarage koi kanglai paksi kanglai cha moina khangmin khangjin bada kana hogada ba hayeng matam amada hujikti koi naha oibisingje
ꯂꯥꯏꯇꯤꯟꯒꯤ ꯀꯩꯅꯣꯁꯨ ꯌꯥꯝꯅ ꯑꯗꯒꯤ ꯃꯃꯥꯡꯉꯩꯗ ꯆꯠꯅꯔꯝꯕ ꯀꯌꯥꯁꯦ ꯊꯧꯑꯣꯏꯗꯕ ꯀꯌꯥ ꯑꯃꯅ ꯍꯦꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤ ꯈꯪꯖꯔꯝꯃꯒꯗꯤꯀꯣ ꯍꯥꯏꯁꯦ ꯂꯩꯔꯛꯀꯗꯕ ꯀꯌꯥꯗꯨꯗꯒꯤ ꯈꯤꯇꯪ ꯁꯥꯐꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯁꯥꯐꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯑꯩꯒꯤ ꯋꯥꯔꯁꯨ ꯋꯥꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯁꯦ ꯈꯤꯇꯪ ꯁꯦꯝꯖꯕꯅꯤ ꯃꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯁꯨ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯂꯦꯝꯕ ꯑꯉꯣꯝꯒ ꯅꯤꯡꯊꯧꯖꯥꯒ ꯌꯦꯛ ꯊꯣꯛꯄ꯭ꯔꯣ ꯏꯌꯥꯝꯕ ꯑꯉꯣꯝꯒ ꯅꯤꯡꯊꯧꯒ ꯌꯦꯛ ꯊꯣꯛꯅꯗꯦ ꯌꯦꯛ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯦꯛ ꯂꯩꯖꯕꯅꯤ ꯌꯦꯛ ꯃꯥꯟꯅꯕꯗꯨ ꯌꯦꯛ ꯑꯃꯗ ताꯕ ꯌꯨꯝꯅꯥꯛ ꯃꯈꯩꯗꯨꯗ ꯏꯁꯝ ꯁꯝꯅ ꯃꯉꯥꯡꯗ ताꯕ ꯌꯨꯝꯅꯥꯛ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯗ ꯃꯉꯥꯡ ꯇꯥ ꯃꯈꯩ ꯄꯨꯜꯂꯨꯕ ꯇꯥꯔꯒꯗꯤ ꯌꯦꯛ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤ ꯑꯉꯣꯝꯁꯨ ꯌꯦꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯉꯣꯝꯒ ꯅꯤꯡꯊꯧꯖꯥꯒꯁꯤ ꯅꯤꯡꯊꯧꯖꯥꯗꯤ ꯃꯉꯥꯡꯅꯤ ꯑꯗꯨꯅ ꯃꯉꯥꯡ ꯁꯂꯥꯏꯅꯤ ꯍꯥꯏꯅꯔꯤꯗꯨꯅꯤ ꯑꯗꯨꯅ ꯌꯦꯛ ꯄꯨꯟꯗꯦ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯒꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯣꯐꯔ ꯑꯃꯨꯛꯀ ꯏꯌꯥꯝꯕ ꯅꯨꯄꯤꯅ ꯍꯥꯏꯕꯁꯦ ꯀꯩ ꯀꯥꯏꯕ ꯂꯩꯒꯦ ꯅꯨꯄꯤꯅ ꯍꯥꯟꯕ ꯑꯣꯀꯦ ꯅꯨꯄꯤꯅ ꯍꯥꯟꯕ ꯑꯣꯀꯦ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯅꯦ ꯅꯨꯄꯤꯅ ꯍꯥꯟꯕꯒꯤꯁꯨ ꯂꯩ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯍꯥꯟꯕꯁꯤꯗ ꯃꯥꯒꯤ ꯆꯍꯤ ꯇꯥꯡꯀꯛ ꯂꯩ ꯇꯥꯡꯀꯛ ꯂꯩꯕꯗ ꯃꯥꯒꯤ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯑꯁꯨꯛꯄꯨ ꯍꯥꯟꯕ ꯑꯗꯨꯑꯣꯏꯗꯤ ꯐꯠꯇꯕ ꯍꯥꯏꯅ ꯂꯩ ꯑꯗꯨꯒ ꯅꯨꯄꯤ ꯆꯍꯤ ꯑꯁꯤꯕꯨ ꯍꯥꯟꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯒꯤ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯌꯦꯡꯂꯒ ꯆꯍꯤ ꯑꯁꯤꯗꯤ ꯍꯥꯟꯕ ꯇꯥꯔꯒꯗꯤ ꯏꯃꯨꯡꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕꯅꯦ ꯍꯥꯏꯅ ꯂꯧꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯝ ꯂꯩ ꯃꯁꯤ ꯌꯥꯝꯅ ꯑꯐꯕ ꯂꯩ ꯐꯠꯇꯕ ꯂꯩ ꯃꯗꯨꯒꯤ ꯀꯩꯅꯣꯁꯤꯁꯨ ꯃꯗꯨꯒꯤ ꯇꯥꯡꯀꯛꯇꯨꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯗꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯣꯐꯔ ꯉꯥꯏꯕꯤꯌꯨ ꯑꯃꯗꯤ ꯑꯩꯒꯤ ꯊꯥꯒꯠꯆꯔꯛꯏꯕ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯅꯨꯄꯤꯅ ꯍꯥꯟꯕꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩ ꯀꯥꯟꯅꯗꯕ ꯂꯩ ꯃꯁꯤꯁꯨ ꯑꯩꯈꯣই ꯈꯪꯗꯣꯛꯍꯧꯕꯗ ꯌꯥꯝꯅ ꯐꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯊꯪꯗ 14 ꯁꯨꯕ ꯋꯥꯍꯪꯅꯤ ꯑꯕꯨꯖꯝ ꯄꯨꯁꯄꯥꯅ ꯁꯨꯝꯅ ꯍꯪꯕꯤꯔꯛꯏ ꯅꯨꯄꯥ ꯄꯣꯛꯅꯕꯒꯤ ꯃꯔꯝ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯕꯨꯖꯝ ꯄꯨꯁꯄꯥ ꯅꯨꯄꯥ ꯄꯣꯛꯅꯕꯒꯤ ꯃꯔꯝꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯆꯥꯏꯅꯤꯁ ꯆꯥꯠ ꯑꯃꯁꯨ ꯊꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩ ꯇꯣꯉꯥꯟꯕ ꯏꯄꯤꯁꯣꯠ ꯑꯃ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯗ ꯑꯅꯤꯗꯨ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯍꯦꯟꯅ ꯈꯪꯕ ꯌꯥꯒꯗꯕ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯅ ꯍꯤꯟ ꯈꯔ ꯄꯤꯖꯔꯕꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯃꯨꯛꯇꯪ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯩꯅ ꯆꯥꯏꯅꯤꯁ ꯆꯥꯠ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯈꯤꯕꯗꯨꯒ ꯃꯗꯨꯗ ꯌꯦꯡꯂꯒ ꯇꯥꯕ ꯃꯇꯝꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯒꯤ ꯌꯦꯡꯂꯒ 5ꯅꯤ 9ꯅꯤ 10ꯅꯤ 12ꯅꯤ ꯑꯁꯨꯝꯅ ꯇꯨꯃꯥ ꯁꯨꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯁꯦꯝꯕꯤꯕ ꯇꯥꯔꯒꯗꯤ ꯀꯟꯁꯦꯞ ꯑꯣꯏꯍꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯣꯏ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯑꯣꯏꯈꯤꯕ ꯇꯥꯔꯒꯁꯨ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯆꯥꯏꯅꯤꯁ ꯀꯦꯂꯦꯟꯗꯔꯗꯨꯒ ꯆꯥꯟꯅꯗꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯆꯥꯟꯅꯗꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯣꯏꯗꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯈ꯭ꯔꯤꯁꯇꯣꯐꯔ ꯑꯗꯨꯒ ꯉꯥꯛꯄꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯅꯤꯔꯃꯂꯥ ꯑꯣꯀꯦ ꯀꯅꯥꯅ ꯑꯩ ꯌꯥꯝꯃꯟꯅ ꯉꯥꯎꯔꯦ ꯊꯥꯒꯠꯆꯔꯤ ꯂꯦꯝꯕ ꯅꯤꯡꯊꯧ ꯑꯌꯥꯝꯕ ꯅꯨꯄꯤꯅ ꯍꯥꯁꯤꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯟꯗꯦꯒ ꯊꯔꯁꯗꯦꯒ ꯑꯣꯖꯥ ꯉꯁꯥꯏꯒꯤꯗꯣ ꯄꯨꯁꯄꯥꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯔꯝꯃꯅꯤ ꯈꯟꯖꯩ ꯑꯩ ꯃꯊꯪꯒꯤ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯑꯝꯇ ꯌꯦꯡꯖꯍꯧꯒꯦ ꯍꯣꯔꯦꯟ ꯌꯥꯝ ꯀꯥꯟꯈꯤꯕ ꯇꯥꯔꯦ ꯃꯦꯁꯦꯖꯁꯦ ꯀꯦ ꯂꯦꯝꯕ ꯂꯩꯔꯦ ꯈ꯭ꯔꯤꯁꯇꯣꯐꯔ ꯂꯩꯔꯦ ꯅꯤꯔꯃꯂꯥ ꯂꯩꯔꯦ ꯃꯊꯪꯗ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯌꯥꯝꯈ꯭ꯔꯦ ꯃꯦꯁꯦꯖꯁꯦ ꯏꯌꯥꯝꯕ ꯑꯩ ꯑꯝꯇ ꯆꯤꯡꯈꯠꯆꯒꯦꯀꯣ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯅꯤꯔꯃꯂꯥ ꯃꯟꯗꯦꯒ ꯊꯔꯁꯗꯦꯒ ꯑꯣꯖꯥ ꯃꯟꯗꯦꯅ ꯅꯨꯄꯤꯅꯤ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯁꯤꯁꯨ ꯀꯌꯥ ꯑꯐꯕ ꯑꯣꯏꯗꯦ ꯏꯆꯟ ꯅꯤꯔꯃꯂꯥ ꯆꯐꯨ ꯃꯁꯦꯟ ꯇꯥꯃꯤꯟꯅꯩ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯌꯥꯅ ꯂꯩ ꯆꯐꯨ ꯀꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯐꯠꯇꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯑꯗꯨ ꯏꯁꯣꯔ ꯈꯨꯔꯨꯝꯁꯦ ꯀꯔꯤ ꯂꯩꯒꯦ ꯑꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯒ ꯁ꯭ꯀꯥꯏ ꯂꯥꯛ ꯂꯩꯊꯥꯡꯕꯝ ꯅꯨꯄꯤ ꯄꯣꯛꯅꯕ ꯀꯃꯥꯏꯅ ꯀꯌꯥ ꯂꯩꯔꯦ ꯑꯣꯀꯦ ꯅꯨꯄꯤ ꯄꯣꯛꯅꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯨꯄꯤ ꯄꯣꯛꯅꯕꯒꯤꯁꯨ ꯂꯩ ꯑꯩꯒꯤ ꯆꯥꯔꯠꯇꯣ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯣ ꯆꯥꯏꯅꯤꯁ ꯆꯥꯔꯠꯇꯣ ꯑꯃ ꯌꯦꯡꯕꯤꯌꯣ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯒꯤ ꯏꯄꯤꯁꯣꯠ ꯑꯃꯁꯨ ꯂꯥꯛꯈꯤꯒꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯦꯁꯦꯖꯁꯦ ꯌꯧꯈ꯭ರೆ ꯌꯥꯝꯃꯟꯅꯅ ꯁꯌꯥ ꯂꯩꯁ꯭ꯔꯝ ꯅꯨꯄꯥꯅ ꯍꯤꯌꯥꯡꯒꯩ ꯅꯨꯄꯤꯅ ꯀꯥꯂꯦꯟ ꯆꯥꯟꯅꯒꯗ꯭ꯔꯥ ꯑꯗꯨꯒꯤꯁꯨ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯇꯥꯡꯀꯛ ꯑꯃ ꯑꯩ ꯊꯝꯖꯔꯛꯈꯤꯒꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯑꯗꯨꯒ ꯃꯥꯟꯅꯔꯞ ꯇꯧꯕ ꯑꯃꯗꯤ ꯈꯔ ꯊꯝꯖꯈ꯭ꯔꯕꯅꯤ ꯑꯗꯨꯈꯛꯀꯤ ꯑꯣꯏꯕ ꯅꯨꯄꯥ ꯅꯨꯄꯤ ꯄꯛꯅꯕꯒꯤ ꯇꯥꯡꯀꯛꯇꯣ ꯃꯊꯪ ꯂꯣꯏꯅ ꯂꯥꯛꯑꯒꯅꯤ ꯍꯧꯖꯤꯛ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯄ꯭ꯔꯤꯇꯤ ꯀꯦ ꯑꯣꯖꯥ
ꯔꯥꯁꯤ ꯐꯣꯜ ꯑꯃꯇ ꯀꯩꯅꯥꯒꯤ ꯔꯥꯁꯤ ꯐꯣꯜ ꯀꯩꯅꯥꯒꯤ ꯔꯥꯁꯤ ꯐꯣꯜꯁꯤꯁꯨ ꯑꯁꯤꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯂꯩꯔꯣꯏ ꯆꯍꯤ ꯆꯍꯤꯒꯤ ꯃꯇꯥꯡꯒꯤ ꯂꯩꯕꯅꯤ ꯑꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯂꯩꯒꯗꯕ ꯄ꯭ꯔꯖꯦꯟꯒꯤ ꯄꯥꯁꯀꯤ ꯑꯃꯗꯤ ꯐ꯭ꯌꯨꯆꯔꯒꯤ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯒꯤ ꯌꯧꯔꯒ ꯑꯣꯀꯦ ꯆꯥꯎꯇꯣꯝꯕ ꯑꯣꯏꯅꯥꯝ ꯍꯥꯏꯕꯅꯦ ꯑꯉꯥꯡ ꯑꯣꯏꯅꯕꯒꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯑꯁꯤꯁꯦ ꯌꯥꯝ ꯂꯨꯕꯅꯤꯀꯣ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯁꯨ ꯂꯥꯛꯈꯤꯒꯅꯤ ꯍꯧꯖꯤꯛ ꯍꯥꯏꯕꯗ ꯈꯤꯇꯪ ꯁꯥꯡꯂꯒꯅꯤ ꯑꯗꯨꯅ ꯆꯥꯎꯇꯣꯝꯕ ꯑꯣꯏꯅꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯒꯤ ꯇꯥꯡꯀꯛ ꯉꯥꯏꯕꯤꯌꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯅ ꯄꯨꯊꯣꯛꯆꯔꯛꯑꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯑꯃꯨꯛꯀ ꯍꯪꯕꯤꯔꯦ ꯏꯌꯥꯝꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯍꯤ ꯑꯃ ꯇꯪꯈꯥꯏꯃꯨꯛ ꯍꯜꯂꯦ ꯁꯤ ꯀꯩ ꯀꯥꯏꯕ ꯂꯩꯒꯦ ꯑꯐꯕ ꯑꯣꯏꯌꯦ ꯅꯨꯄꯤꯅ ꯍꯟꯕꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯐꯠꯇꯕ ꯆꯍꯤ ꯀꯥꯟꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯃꯗꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯁꯤꯟꯐꯥ ꯄꯨꯕ ꯅꯠꯇꯕꯅꯤ ꯑꯩꯁꯨ ꯂꯥꯏꯔꯤꯛꯇꯒꯤ ꯌꯦꯡꯖꯒꯗꯧꯔꯤꯕꯅꯤꯅ ꯂꯥꯏꯔꯤꯛꯇꯨ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯇꯨ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯄ ꯌꯥꯗꯕ ꯑꯣꯏ ꯑꯗꯨꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯦ ꯍꯥꯏꯔꯒ ꯑꯗꯨꯗ ꯑꯩ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯆꯍꯤ 1.5 ꯃꯁꯤꯒꯤꯁꯨ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯨ ꯏꯟ ꯗꯤꯇꯦꯜ ꯑꯣꯏꯕꯗꯨꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦꯀꯣ ꯋꯥꯔꯧꯕꯤꯔꯣꯏ ꯃꯊꯪꯗ ꯁꯅꯥꯇꯣꯝꯕꯤ ꯑꯉꯣꯝ ꯋꯦꯅꯁꯗꯦꯅ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯐ꯭ꯔꯥꯏꯗꯦꯅ ꯅꯨꯄꯥꯅꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯑꯣꯀꯦ ꯁꯅꯥꯇꯣꯝꯕꯤ ꯋꯦꯅꯁꯗꯦꯅ ꯅꯨꯄꯤꯅꯦꯕꯀꯣ ꯑꯗꯨꯒ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦꯅꯦꯕ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯌꯥꯝꯅ ꯐꯩ ꯁꯅꯥꯇꯣꯝꯕꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯐꯕ ꯑꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯒꯅꯤ ꯍꯥꯏꯔꯤꯌꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯊꯥ 1.5 ꯍꯜꯂꯦ ꯅꯨꯄꯥꯅ ꯑꯁꯤ ꯍꯧꯖꯤक ꯃꯃꯥꯡꯗ ꯊꯥꯔꯛꯈꯤꯗꯨꯒ ꯃꯥꯟꯅꯔꯝꯒꯗꯧꯕ ꯃꯥꯟꯁꯤꯜꯂꯛꯑꯦ ꯑꯣꯀꯦ ꯉꯥꯏꯍꯥꯛꯇꯪ ꯅꯣꯛꯁꯦ ꯍꯥꯏꯅ ꯇꯧꯖꯕꯅꯤ ꯑꯩꯁꯨ ꯋꯥꯔꯛꯄꯒꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯕꯅꯤ ꯑꯩ ꯋꯥꯖꯔꯔꯣꯏꯒꯦ ꯅꯨꯄꯤꯅ ꯍꯥꯟꯕꯁꯤ ꯑꯗꯨꯃꯛ ꯐꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯠꯇꯕ ꯖꯒꯥ ꯈꯔ ꯂꯩꯕꯗꯣ ꯑꯗꯨ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯧ ꯑꯊꯨꯕ ꯃꯇꯝꯗ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗ ꯊꯝꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯨꯁꯤꯝꯇꯤ ꯑꯣꯏꯅꯥꯝ ꯉꯁꯤꯁꯨ ꯊꯦꯡꯅꯖꯔꯦ ꯊꯥꯒꯠꯆꯔꯤ ꯁꯨꯁꯤꯝꯇꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯦ ꯇꯥꯃꯣ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯇꯨꯏꯁꯗꯦ ꯑꯣꯏꯕꯁꯦ ꯆꯥꯟꯅꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯍꯥꯏꯖꯔꯛꯀே ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯇꯨꯏꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯃꯟꯗꯦ ꯇꯨꯏꯁꯗꯦ ꯑꯁ ꯀꯌꯥ ꯐꯕ ꯑꯣꯏꯗꯦ ꯁꯨꯁꯤꯝꯇꯤ ꯆꯐꯨ ꯉꯥꯛꯇ ꯇꯥꯃꯤꯟꯅꯩ ꯅꯤꯡꯕ ꯊꯨꯡꯉꯣꯏ ꯍꯥꯏꯕ ꯑꯃ ꯂꯩꯖꯩ ꯁꯅꯥꯇꯣꯝꯕꯤ ꯑꯉꯣꯝ ꯊꯦꯡꯛꯁ ꯊꯥꯒꯠꯆꯔꯤ ꯁꯅꯥꯇꯣꯝꯕꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯒꯗꯧꯔꯤꯕꯅꯤ ꯃꯔꯛ ꯊꯠꯅ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯄꯤ ꯀꯦꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯆꯔꯤꯕ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯄꯤ ꯀꯦ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯗꯕ ꯀꯌꯥ ꯑꯃꯁꯨ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯅꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡ 7ꯇ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯄꯥꯎꯈꯨꯝꯁꯤ ꯈꯨꯝꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯑꯩꯅ ꯂꯧꯖꯔꯤꯕꯁꯤ ꯉꯁꯤ 3ꯁꯨꯕ ꯇꯥꯡꯀꯛꯅꯤ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯂꯧꯈꯠꯆꯔꯛꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯃꯒ ꯂꯥꯛꯑꯦ ꯑꯕꯨꯡ ꯀꯣꯡꯒ꯭ꯔꯥꯏ ꯂꯥꯛꯐꯝ ꯁꯥꯔ ꯔꯥꯁꯤꯗ ꯅꯨꯄꯥ ꯃꯤꯊꯨꯟ ꯑꯗꯨꯒ ꯅꯨꯄꯤꯅ ꯇꯨꯂꯥꯅꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎ ꯉꯥꯛꯄꯤꯒꯅꯤ ꯑꯕꯨꯡꯒꯤ ꯋꯥꯍꯪꯁꯦ ꯑꯩ ꯚꯤꯗꯤꯑꯣꯗ ꯔꯥꯁꯤꯒꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯔꯔꯣꯏꯒꯦ ꯍꯥꯏꯖꯕꯅꯤ ꯔꯥꯁꯤ ꯈꯛꯀꯤ ꯑꯣꯏꯕ ꯔꯥꯁꯤꯒꯤ ꯄꯛꯅꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯒꯤ ꯍꯌꯦꯡꯃꯛ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯗ ꯁꯨꯝ ꯑꯩ ꯊꯥꯖꯔꯛꯑꯒꯦ ꯑꯗꯨꯒ ꯑꯗꯨꯗ ꯀꯨꯞꯅ ꯏꯟ ꯗꯤꯇꯦꯜ ꯑꯣꯏꯕꯁꯤꯡꯗꯣ ꯃꯌꯥꯝ ꯄꯨꯟꯅꯒꯤ ꯈꯪꯃꯤꯟꯅꯕ ꯌꯥꯕꯁꯤꯡꯗꯣ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯊꯥꯒꯠꯆꯔꯤ ꯑꯕꯨꯡ ꯑꯗꯨꯒ ꯁ꯭ꯀꯥꯏꯂꯥꯛ ꯂꯩꯊꯥꯡꯕꯝ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯦ ꯑꯃꯨꯛꯀ ꯊꯥꯕꯤꯔꯛꯑꯦ ꯖꯨꯟꯒ ꯃꯥꯔꯆꯀ ꯂꯧꯅꯕ ꯌꯥꯕ꯭ꯔꯥ ꯊꯥꯒꯤꯁꯤꯁꯨ ꯊꯥꯒꯤ ꯄꯛꯅꯕ ꯑꯩ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯅꯨꯄꯤ ꯄꯛꯅꯕꯒꯤꯅ ꯑꯌꯥꯝꯕ ꯊꯥꯖꯔꯛꯑꯒꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯅꯨꯃꯤꯠꯀꯤꯕꯨ ꯔꯥꯁꯤꯒꯤꯕꯨ ꯑꯗꯒꯤ ꯆꯍꯤ ꯍꯟꯕ ꯍꯟꯗꯕ ꯑꯗꯒꯤ ꯆꯍꯤ ꯈꯦꯠꯅꯕ ꯑꯁꯤ ꯈꯨꯗꯤꯡꯃꯛꯀꯤ ꯇꯥꯡꯀꯛꯇ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩ ꯏꯁꯣꯔꯒꯤ ꯁꯦꯕꯥꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯍꯌꯦꯡꯃꯛꯁꯤ ꯑꯩ ꯍꯟꯗꯛ ꯆꯤꯜꯂꯁꯨ ꯆꯤꯟꯅ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯇꯁꯦꯡꯅ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯄꯔꯤꯈꯥꯒꯤ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯄ ꯏꯟꯁꯇꯥꯁ ꯑꯣꯏꯅ ꯄꯨꯕ ꯀꯌꯥ ꯍꯥꯟꯅꯁꯨ ꯊꯝꯖꯔꯤꯗꯨꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯈꯤꯇꯪ ꯑꯩꯅ ꯁꯦꯝꯕ ꯅꯪꯗꯕ ꯇꯥꯔꯒꯁꯨ ꯑꯍꯤꯡ ꯇꯨꯝꯗꯅ ꯍꯦꯛꯇ ꯁꯦꯝꯅꯕꯒꯤ ꯇꯥꯟꯖꯥꯗ ꯑꯩ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯋꯥꯔꯨꯕ ꯀꯌꯥꯗꯨꯅ ꯁꯤꯗ ꯉꯥꯡꯂꯨꯕꯒꯤ ꯁ꯭ꯀꯨꯜꯗꯁꯨ ꯃꯔꯣꯟ ꯑꯃ ꯉꯥꯡꯉꯨꯔꯦ ꯋꯥꯔꯨꯕꯗꯨꯅ ꯍꯦꯛ ꯍꯣꯔꯦꯟ ꯂꯣꯏꯔꯒꯗꯤ ꯆꯥꯛ ꯆꯥꯔꯒ ꯑꯩꯁꯦ ꯐꯃꯨꯡꯗ ꯕꯝ ꯇꯥꯈꯤꯗꯣꯏꯅꯦ ꯑꯗꯨꯅ ꯍꯌꯦꯡ ꯁꯣꯏꯗꯅꯃꯛꯀꯤ I'll try my best 11 ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯑꯩ
soidana mayamna hangbiribising do athu matamda phanganba ngamnabagidamak ai suksoi soidana honajage haibasi pothaminasi khaminasi gi mohon sinjaraga mayamna thamjage aduga mathangi wahang amtanga mayamna message thabirakringe da lokasauge kanta singthamna feedback oina pibire magise yamna pai haina thabirai thagasari kanta singtham message thabirakpa adugi damukta amadi feedback pibirakpa thagat wahi pibirakpa gi damukta yamna thagasari Umabati Devina Nupana Yumzakesa Nupina Nomazing Umabati ki kanose Yorokadova Male Nasiki Canada I Locusagada Maladu Happy Yambio Horena Misa Hangbiki Duga Manabri and Umabati ki Wangi Pokumse Kumki Devene Sida Horen Kuntruk Subuda Lakane Kanze Adu Musik Hangbiri Singi I Hajage Nupana Yumzakesa Nupina Nomazing Kaya Pavo they have a semi Tamjake Sapung at the time aduga mathangda bipin wahengba hayeng pung kayada live togdino ino bipin ai nungti numit khudingi numidangi pung 3 taba matamda live pung 3 sabchan ai live sum thajai aduga mayam hangbirku wahang singsi pokum nungti numit khudingi thum thamjabane aduga ai channel sida pothamini si khawini sida subscribe togdibo de subscribe tobiraga bell button nambiraga mamangda thagaschakiba mamangi episode singdaso live stream da mayam khumjagi singdaso miyeng tabiu amadi hena nganga potha minaraga khaminaba yabu makai khamina se yabisine ina thamjani gi nungti numi kuringi numidangi pung 3 sapchana live stream se idamak togjai ngasi mari suba tangkangni hayeng manga suba dumak lakani walobu makai cho nungti numi kuringi question kuntra se ai adumak lokasa gadri bani habisi thamjage thagasari bipin wangba adagi sauktombo inam ujale lebak pokpa nupana ajumche kana nupini anise sana brale pokpa ajumche kesa sani nupana oke yani nupana lewo pokpa yam chani sauktombo inam nupana lewo pokpa thangnabasi yamna pai aduga mathangda oke mathangda thabiri basi abema ningom Thursday na nupine Monday na nupane tamo sanabora amukda habira o habane Thursday na nupi Monday na Sunday Monday sanate kitang sana wale habisi thamjage abema sapung agda tai abem isana abema sumna hajage aduga abung kongrai lakom nupana Thursday aduga nupina Friday nupana Thursday nupina Friday Thursday yamna phai adudi yamna chani habisi thamjage abung kongrai lakom mathangda chan leimak pokpam nupana yumchakesa nupina ningthokaba amta habiro nupana yumchakesa sonchen irai thangja nomajing ningthokaba yamna phai habisi thamjage chan leimak pokpam chan changi hangbiri bisi yamna chanai yamna phai habisi thamjage duga mathangi wahang amuk lokasarake tara suba wahang ni ain lokasarake bisi standard maitai haduna ibire mingse standard maitai na sumna ibire iyambagi wafam se asuki matik yamna nungaiba phawi matungdasu lepan leitana mai pakna thaminasi yai phare haduna takpire standard maitai yai phare abisu thamjage mayam yai phina mayam puna yai phabo puminaratuna aidi pothaminasi khaminasi na hona jariba khodimakse amuktang mayam ningbu thominaduna afaba kya porakpa amutangdi kanglai pakchi leiba kanglai sa sing khodimakki afaba oiminasi habisi yai phabo oiminasi habisi thamjage yai phare standard maite mathangda hausik aina ikoi viewers kitang hantharpugum tawe kari isa gi dorga natraga natrapa keno dum adubu leibiriba singsida ai dum hena kanaba wahang kya ajum lokacharake mathangi tarat suba wahangda Ishan Babina na sumna ibire oza RK gi haibira o RK gi di yek leite su hai sumabro sibo makhoi di yek salai amaga hekta launaba yai hari sibo sumbro yamna sumba wafamni habisi thamjage RK gi yeksi adug moi salai di mangang oina ningthoujagi oiba salai hana leibane aduna ningthou kanglup ki oina mamangai digi leraba ningthou kanglup ki ningthou gi di lebak ki leriba singsida makoi gi apam khudima haidi lobu yabi wari kyama lerame maduna maram oiraga makoi gi di RK gi di ningthouja salai hadana ningthou kanglup ki oina leibani na
ꯑꯗꯨ ꯃꯈꯣꯏꯒꯤꯗꯤ ꯃꯣꯏꯅ ꯍꯦꯛ ꯑꯄꯥꯝꯕ ꯂꯧꯅꯤꯡꯕ ꯂꯧꯕ ꯌꯥꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯒꯦ ꯑꯗꯨꯅ ꯋꯥꯐꯝꯁꯤꯅꯤ ꯑꯩꯅ ꯏꯆꯟ ꯕꯕꯤꯅꯥꯗ ꯈꯪꯕꯤꯅꯤꯡꯉꯤꯗꯣ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯄꯥꯖꯒꯦ ꯎꯃꯥꯕꯇꯤ ꯃꯄꯣꯛ ꯊꯥ ꯆꯞ ꯃꯥꯟꯅꯕ ꯂꯧꯅꯕꯁꯦ ꯐꯠꯇꯕ꯭ꯔꯥ ꯃꯄꯣꯛ ꯊꯥꯒꯤꯁꯨ ꯐꯕ ꯂꯩ ꯐꯠꯇꯕ ꯂꯩ ꯊꯥ ꯊꯥꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯅ ꯑꯁꯤꯒꯤꯁꯨ ꯇꯥꯡꯀꯛꯇꯣ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯏꯆꯟ ꯎꯃꯥꯕꯇꯤ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯆꯒꯦ ꯔꯣꯁꯟ ꯀꯣꯡꯈꯥꯝꯅ ꯑꯁꯨꯝꯅ ꯏꯕꯤꯔꯛꯏ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦ ꯆꯥꯟꯅꯕ꯭ꯔꯣ ꯏꯌꯥꯝꯕ ꯏꯅꯥꯎ ꯔꯣꯁꯟ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯊꯥꯒꯠꯄꯤꯔꯛꯈꯤꯕꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯥ ꯈꯛ ꯍꯥꯏꯌꯦ ꯀꯥꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯈꯨꯗꯤꯡꯃꯛꯄꯨꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯊꯪꯒꯤ 18 ꯁꯨꯕ ꯂꯧꯈꯠꯆꯒꯦ 18 ꯁꯨꯕꯗ ꯁꯨꯝꯅ ꯏꯕꯤꯔꯦ ꯕꯦꯃꯉꯥꯊꯦꯝ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯄꯤꯁꯣꯗ ꯈꯨꯗꯤꯡꯃꯛꯀꯤ ꯃꯦꯁꯦꯖ ꯊꯦꯡꯅꯖꯕ ꯕꯦꯃꯉꯥꯊꯦꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯥꯅ ꯁꯨꯝ ꯏꯕꯤꯔꯦ ꯇꯥꯃꯣ ꯌꯦꯛ ꯊꯣꯛꯅꯔꯕꯁꯨ ꯒꯣꯇ꯭ꯔ ꯄꯨꯟꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅꯩ ꯑꯆꯨꯝꯕ ꯑꯣꯏꯕ ꯌꯥꯠꯂ ꯑꯃꯇ ꯈꯪꯖꯒꯦ ꯏꯆꯟ ꯕꯦꯃꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯌꯦꯛ ꯍꯥꯏꯕꯁꯤꯅ ꯃꯩꯇꯩ ꯑꯩꯈꯣꯏ ꯑꯁꯦꯡꯕꯒꯤ ꯂꯣꯟꯅꯤ ꯒꯣꯇ꯭ꯔ ꯍꯥꯏꯕꯁꯤꯅ ꯒꯧꯔꯤꯌꯥꯁꯤꯡꯒꯤ ꯑꯣꯏꯕ ꯂꯣꯟꯅꯤ ꯒꯣꯇ꯭ꯔꯗ ꯑꯩꯈꯣꯏ ꯌꯦꯛ 3 ꯁꯨꯃꯥꯏꯅ ꯒꯣꯇ꯭ꯔꯗꯁꯨ ꯃꯣꯏ 3 ꯊꯣꯛꯅ ꯂꯩ ꯃꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯠ ꯃꯔꯣꯟꯗ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯁꯨ ꯊꯝꯖꯒꯦ ꯒꯧꯔꯤꯌꯥꯁꯤꯡꯗꯗꯤ ꯒꯣꯇ꯭ꯔ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯒꯣꯇ꯭ꯔꯒꯤ ꯃꯔꯣꯟꯗ ꯃꯣꯏꯒꯤ ꯂꯣꯏꯅ ꯂꯩ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯌꯦꯛ ꯍꯥꯏꯕꯒ ꯒꯣꯇ꯭ꯔ ꯍꯥꯏꯕꯒꯤꯁꯤ ꯆꯞ ꯃꯥꯟꯅꯩ ꯒꯣꯇ꯭ꯔ ꯄꯨꯟꯕ ꯄꯨꯟꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯁꯤꯗ ꯒꯣꯇ꯭ꯔꯒꯤꯁꯨ 3 ꯊꯣꯛꯅ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯥꯏꯔꯤꯛꯇ ꯊꯦꯡꯅꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯕꯦꯃꯉꯥꯊꯦꯝ ꯃꯊꯪꯗ ꯅꯤꯔꯃꯂꯥ ꯇꯣꯏꯖꯝ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯤꯔꯝꯕ ꯃꯥꯜꯂꯦ ꯅꯤꯔꯃꯂꯥ ꯇꯣꯏꯖꯝ ꯍꯥꯏ ꯗ꯭ꯔꯤꯝ ꯏꯂꯨꯖꯟ ꯍꯥꯏ ꯕ꯭ꯔꯗꯔ ꯊꯦꯡꯛ ꯌꯨ ꯗ꯭ꯔꯤꯝ ꯏꯂꯨꯖꯟ ꯈꯤꯇꯪ ꯊꯦꯡꯕ ꯃꯥꯜꯂꯦꯀꯣ ꯄꯨꯡ 9 ꯁꯨꯝ ꯍꯧꯕꯅꯦ ꯄꯨꯡ 9 ꯍꯧꯖꯤꯛꯇꯤ ꯈꯔ ꯊꯦꯡꯉꯝꯕꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯐꯅꯌꯥꯝ ꯂꯧꯈꯠꯆꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯊꯝꯖꯒꯦ ꯃꯇꯥꯡ ꯆꯥꯅ ꯊꯣꯛꯄꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯏꯂꯨꯖꯟ ꯏꯅꯥꯎ ꯑꯗꯨꯒ ꯃꯊꯪꯗ ꯅꯤꯔꯃꯂꯥ ꯇꯣꯏꯖꯝ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯤꯔꯝꯕ ꯅꯤꯔꯃꯂꯥ ꯇꯣꯏꯖꯝꯒꯤ ꯋꯥꯍꯪ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯅꯤꯉꯣꯝꯕꯝ ꯅꯥꯎꯕꯤ ꯉꯁꯥꯏ ꯅꯨꯄꯥꯅ ꯗꯤꯁꯦꯝꯕꯔ ꯉꯁꯥꯏꯁꯨ ꯅꯥꯎꯕꯤꯒꯤꯁꯨ ꯌꯥꯎꯈ꯭ꯔꯕꯅꯦ ꯅꯨꯄꯥꯅ ꯗꯤꯁꯦꯝꯕꯔ ꯅꯨꯄꯤ나 ꯐꯦꯕꯋꯥꯔꯤꯁꯦ ꯆꯥꯟꯅꯕ꯭ꯔꯣ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤꯁꯦ ꯍꯥꯏꯖꯔꯒꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯃꯅꯤ ꯂꯩꯃ ꯏꯂꯥꯡꯕꯝ ꯅꯨꯄꯥꯒꯤꯅ ꯇꯨꯏꯁꯗꯦ ꯅꯨꯄꯤꯒꯤꯅ ꯊꯔꯁꯗे ꯇꯨꯏꯁꯗे ꯋꯦꯅꯁꯗे ꯊꯔꯁꯗे ꯀꯌా ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯆꯟ ꯃꯅꯤ ꯂꯩꯃ ꯆꯟ ꯂꯩꯃꯄꯣꯛꯄꯝ ꯅꯨꯄꯤꯒꯤ ꯀꯨꯊꯤ ꯌꯦꯡꯕꯗ ꯂꯥꯏ ꯇꯥꯕꯁꯦ ꯃꯄꯨꯔꯣꯏꯕ ꯄꯨꯟꯁꯤꯗꯦ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ ꯁꯤꯗꯤ ꯍꯥꯏꯁꯤ ꯆꯨꯝ ꯑꯁꯤꯗꯤ ꯊꯣꯏꯗꯣꯛꯄ ꯑꯁꯤꯗꯤ ꯑꯗꯨꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯣꯛꯅꯕ ꯁꯤꯅꯤ ꯍꯥꯏꯕ ꯄꯨꯟꯁꯤ ꯅꯤꯖꯕ ꯈꯣꯠꯄ ꯀꯥꯏꯅ ꯌꯥꯝ ꯂꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯒꯤ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯅꯥꯎ ꯒꯥꯟꯙꯤ ꯑꯦꯂꯥꯡꯁꯨ ꯎꯔꯦ ꯏꯅꯥꯎ ꯒꯥꯟꯙꯤ ꯑꯦꯂꯥꯡꯅ ꯋꯥꯍꯪ ꯑꯃ ꯍꯪꯕꯤꯔꯛꯏ ꯒꯥꯟꯙꯤ ꯑꯦꯂꯥꯡ ꯑꯩꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯍꯪ ꯂꯩꯇ꯭ꯔꯦ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯑꯣꯏꯅ ꯇꯥꯔꯒꯦ ꯏꯅꯥꯎ ꯒꯥꯟꯙꯤ ꯀꯔꯤꯒꯤꯅꯣꯅꯦ ꯋꯥꯍꯪ ꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯃꯌꯥꯝ ꯇꯥꯕꯤꯔꯒ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯃꯌꯥꯝꯁꯤ ꯇꯥꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯦꯛ ꯋꯥꯍꯪꯕ ꯍꯦꯛ ꯂꯥꯛꯑꯕ ꯑꯗꯨꯝ ꯍꯪꯕꯤꯌꯨ ꯍꯥꯏꯕꯁꯤ ꯏꯅꯥꯎ ꯒꯥꯟꯙꯤ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯒꯥꯟꯙꯤ ꯑꯗꯨꯒ ꯁꯨꯁꯤꯝꯇꯤ ꯑꯣꯏꯅꯥꯝꯁꯨ ꯑꯃꯨꯛꯀ ꯊꯣꯛꯄꯤꯔꯛꯑꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕꯅꯤ ꯇꯥꯃꯣ ꯅꯨꯄꯤꯅ ꯕ꯭ꯔꯤꯁꯇ ꯅꯨꯄꯥꯅ ꯃꯤꯊꯨꯟ ꯑꯣꯏꯕꯁꯤ ꯆꯥꯟꯅꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯑꯃꯨꯛꯀꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯏꯆꯟ ꯁꯨꯁꯤꯝꯇꯤ ꯔꯥꯁꯤꯒꯤꯁꯦ ꯑꯩ ꯇꯣꯉꯥꯟꯅ ꯑꯉꯥꯟꯕꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯍꯧꯔꯒ ꯃꯇꯝꯗꯨꯗ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯒꯦ ꯑꯃꯝꯕꯗ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯕ ꯌꯥꯗꯕ ꯈꯔ ꯂꯩꯕꯅꯤನ ꯑꯐꯕ ꯑꯣꯏꯔꯝꯃꯒꯁꯨ ꯃꯍꯤ ꯃꯅꯥꯏ ꯆꯝꯕ ꯍꯥꯏꯅ ꯑꯃ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯕꯅ ꯑꯩ ꯑꯐꯕ ꯑꯣꯏꯔꯁꯨ ꯐꯠꯇꯕ ꯑꯣꯏꯔꯁꯨ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯅ ꯁꯦꯝꯖꯔꯛꯄ ꯚꯤꯗꯤꯑꯣꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯕꯤꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣ ꯏꯟꯕꯣꯛꯁꯇ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯇꯥꯟꯅꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ ꯋꯥꯔꯧꯕꯤꯔꯣꯏ ꯏꯆꯟꯈꯣꯏ ꯃꯌꯥꯝꯒꯤ ꯑꯃꯗꯤ ꯏꯅꯥꯎꯈꯣꯏ ꯃꯌꯥꯝꯒꯤ ꯐꯅꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯐꯕ ꯑꯣꯏꯔꯝꯃꯁꯨ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯖꯗꯕꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯃꯊꯪꯒꯤ ꯂꯧꯈꯠꯆꯒꯦ ꯅꯤꯔꯃꯂꯥ ꯇꯣꯏꯖꯝ ꯋꯥꯔꯧꯕꯤꯔꯝꯃꯒꯅꯤ ꯑꯩ ꯃꯤꯡ ꯄꯜꯂꯝꯃꯒ ꯂꯥꯎꯊꯣꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯂꯥꯛꯄꯁꯤ ꯃꯌꯥꯝ ꯀꯥꯟꯊꯣꯛꯈꯤꯗꯣꯔꯦ ꯍꯥꯏꯅ ꯇꯧꯖꯕꯅꯤ ꯁꯪꯉꯨꯕꯝꯒ ꯇꯣꯏꯖꯝꯒ ꯌꯦꯛ ꯊꯣꯛꯅꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯎ ꯁꯪꯉꯨꯕꯝ ꯉꯁꯥꯏꯁꯨ ꯍꯪꯕꯤꯔꯝꯃꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯅꯤꯔꯃꯂꯥ ꯇꯣꯏꯖꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝꯈꯤꯅꯦꯅ ꯈꯟꯖꯩ
ꯁꯪꯒꯨꯕꯝꯒꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯪꯒꯨꯕꯝꯁꯦ ꯈꯤꯇꯪ ꯑꯩꯅ ꯊꯤꯕꯗ ꯈꯔ ꯋꯥꯔꯦ ꯑꯗꯣ ꯑꯃꯨꯛꯀ ꯑꯩ ꯊꯤꯖꯔꯛꯈꯤꯒꯦ ꯁꯪꯒꯨꯕꯝ ꯍꯥꯏꯕ꯭ꯔꯥ 오케이. 상쿠범 하이브라 상쿠범ꯗꯤ ꯊꯦꯡꯅꯖꯕ ꯍꯥꯏꯇꯥꯔꯦ 상쿠범 ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯂꯥꯟ ꯂꯩꯁꯥꯟꯊꯦꯝ ꯑꯣꯏꯗꯣꯔꯤꯕ ꯑꯗꯨꯒ ꯇꯣꯏꯖꯝꯅ ꯂꯨꯋꯥꯡꯅꯤ ꯑꯗꯨ ꯑꯅꯤꯁꯤ ꯑꯣꯏꯔꯒꯗꯤ ꯌꯦꯛ ꯊꯣꯛꯅꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯕꯦꯝꯃ ꯅꯤꯡꯉꯣꯝꯕꯝ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯄꯣꯏꯅꯨ ꯊꯥ ꯑꯣꯏꯕꯁꯤ ꯀꯩ ꯀꯥꯏꯒꯦ ꯊꯥꯒꯤꯁꯤꯁꯨ ꯃꯥꯟꯅꯕꯗ ꯐꯕ ꯂꯩ ꯐꯠꯇꯕ ꯂꯩ ꯑꯗꯨꯒ ꯀꯔꯝ ꯊꯥꯅꯣ ꯍꯥꯏꯕꯗꯨꯗꯣ ꯑꯩ ꯅꯨꯃꯤꯗꯥꯡꯗꯗꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯐꯕꯗ ꯃꯌꯥꯝꯒꯤ ꯐꯅꯕꯅꯦꯅ ꯍꯥꯏꯖꯔꯤꯁꯤ ꯑꯕꯦꯝꯃ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯄ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯒꯤ ꯇꯥꯡꯀꯛꯇ ꯑꯗꯨꯃꯛ ꯑꯩ ꯍꯥꯞꯆꯔꯛꯑꯒꯦ ꯃꯇꯝꯗꯨꯗ ꯉꯥꯏꯃꯤꯟꯅꯁꯤ ꯍꯦꯟꯅ ꯑꯊꯨꯕ ꯇꯉꯥꯏ ꯐꯗꯕ ꯑꯣꯏꯔꯒꯗꯤ ꯏꯟꯕꯣꯛꯁꯇ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯂꯥꯏꯚꯇ ꯅꯠꯇꯕ ꯂꯥꯏꯚꯇ ꯊꯥꯕꯤꯔꯛꯄ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯃꯌꯥꯝꯗ ꯎꯕ ꯐꯪꯉꯣꯏꯗꯕ ꯑꯃ ꯑꯣꯏꯕꯅꯤ나 ꯃꯌꯥꯝꯒ ꯎꯕ ꯌꯥꯕ ꯃꯦꯁꯦꯖꯇꯨꯗ ꯁꯤ ꯂꯣꯏꯔꯒ ꯀꯃꯦꯟꯗ ꯁꯨꯝ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯉꯥꯟꯕ ꯃꯇꯝꯗ ꯑꯩ ꯌꯦꯡꯂꯒ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯁꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯏꯆꯟ ꯅꯤꯔꯃꯂꯥ ꯇꯣꯏꯖꯝꯒꯤ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ ꯁꯪꯈꯨꯕꯝ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯂꯥꯟ ꯂꯩꯁꯥꯟ ꯊꯦꯝꯅꯤ ꯑꯗꯨꯒ ꯇꯣꯏꯖꯝꯅ ꯂꯨꯋꯥꯡꯅꯤ ꯌꯦꯛ ꯄꯨꯟꯗꯦ ꯑꯗꯨꯒ ꯁꯪꯒꯨꯕꯝ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯃꯨꯛꯇꯒ ꯊꯤꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ mutum isan ꯊꯥꯒꯠꯆꯔꯤ mutum isan ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯦꯁꯦꯖ ꯂꯩꯕꯤꯔꯝꯃꯤ ꯃꯦꯁꯦꯖ ꯊꯦꯡꯅꯩ ꯑꯃꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯌꯦꯡꯕꯤꯔꯤꯕ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯆꯟꯅꯤ ꯏꯌꯥꯝꯕꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤ ꯌꯥꯝꯅ ꯐꯖꯩ ꯑꯩꯒꯤ ꯑꯉꯥꯡ ꯑꯅꯤ ꯁꯨꯗ꯭ꯔꯤꯌꯦ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕꯗꯣ ꯑꯃꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯆꯟ ꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯕ ꯑꯩꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯉꯥꯡꯗꯤ ꯑꯃꯈꯛ ꯑꯣꯏꯔꯤ ꯑꯗꯨ ꯑꯅꯤ ꯁꯨꯗꯣꯔꯦ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯅꯤ ꯁꯨꯒꯗꯧꯔꯕꯅꯦ ꯑꯗꯣ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯕ꯭ꯂꯦꯁꯤꯡꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯆꯟ ꯃꯇꯨꯝꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠ ꯋꯥꯍꯩ ꯄꯤꯕꯤꯔꯛꯄ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯃꯦꯟ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯤꯕꯨ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯏꯆꯟ ꯃꯇꯨꯝ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯆꯥꯟ ꯂꯩꯃꯄꯣꯛꯄꯝ ꯇꯥꯃꯣ ꯐꯥꯟꯖꯧꯕꯝꯒ ꯂꯩꯃꯄꯣꯛꯄꯝꯒ ꯌꯦꯛ ꯊꯣꯛꯅꯕ꯭ꯔꯥ ꯑꯁꯤꯁꯨ ꯑꯩ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯍꯥꯏꯗꯤ ꯌꯨꯇꯨꯕꯀꯤ ꯀꯃꯦꯟ ꯕꯣꯛꯁꯇꯨꯗ ꯁꯨꯝ ꯏꯕꯤꯔꯛꯂꯣ ꯍꯧꯖꯤꯛ ꯑꯩ ꯌꯦꯡꯖꯔꯨꯔꯒꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯑꯕꯦꯝ ꯊꯣꯛꯆꯣꯝꯒ ꯁꯥꯏꯈꯣꯝꯒꯁꯦ ꯌꯦꯛ ꯊꯣꯛꯅꯕ꯭ꯔꯥ ꯁꯤꯗꯤ ꯌꯦꯛ ꯊꯣꯛꯅꯗꯕꯒꯨꯝ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯑꯁꯤꯁꯨ ꯑꯩ ꯇꯞꯅ ꯌꯦꯡꯖꯔꯛꯑꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯋꯥꯔꯧꯕꯤꯔꯣꯏ 오케이. ꯃꯊꯪꯗ 22 ꯁꯨꯕꯗ ꯅꯅꯥꯎꯕꯝꯅ ꯏꯕꯤꯔꯦ ꯅꯅꯥꯎ ꯀꯝꯕꯝꯅ ꯁꯨꯝ ꯏꯕꯤꯔꯦ ꯅꯨꯄꯥꯒꯤ ꯑꯁꯣꯟꯕ ꯃꯦꯟꯈꯠꯅꯕ ꯍꯤꯗꯥꯛ ꯂꯩꯕ꯭ꯔꯥ 오케이. ꯅꯅꯥꯎ ꯂꯩ ꯀꯔꯤꯒꯤ ꯂꯩꯗꯣꯏꯅꯦ ꯍꯥꯏꯒꯦ ꯗꯣꯛꯇꯔꯒꯤꯁꯨ ꯃꯌꯥꯝ ꯂꯩꯕꯅꯦ ꯗꯣꯛꯇꯔꯒꯤꯁꯨ ꯁꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯃꯤꯅꯥꯒꯤ ꯇꯦꯕ꯭ꯂꯦꯠ ꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨ ꯇꯧꯕꯤꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯒꯨꯂꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝ ꯊꯣꯛꯇ꯭ꯔꯤ ꯃꯇꯝꯗ ꯃꯃꯥꯡꯉꯩ ꯑꯍꯟꯁꯤꯡꯅ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯤꯔꯝꯕ ꯍꯤꯗꯥꯛ ꯑꯃꯈꯛꯇꯪ ꯂꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯂꯣꯕꯦꯔꯥ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯑꯦꯂꯣꯕꯦꯔꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥꯡꯒꯤ ꯁꯔꯨꯛꯇ ꯅꯞ ꯅꯞ ꯂꯥꯎꯕꯗꯣ ꯑꯗꯣ ꯀꯣꯕꯔꯗꯣ ꯃꯊꯛꯀꯤ ꯀꯣꯕꯔꯗꯣ ꯐꯖꯅ ꯕ꯭ꯂꯦꯛꯀꯤ ꯂꯦꯟꯊꯠꯄꯤꯔꯣ ꯀꯣꯕꯔꯗꯣ ꯌꯥꯎꯔꯗꯤ ꯌꯥꯝ ꯈꯥꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯅꯥꯡꯗꯣ ꯁꯪꯒꯣꯝꯁꯤ ꯂꯣꯜꯂꯒ ꯁꯪꯒꯣꯝꯗꯣ ꯐꯖꯅ ꯊꯤꯠꯄꯤꯔꯦ ꯍꯥꯏꯔꯒ ꯆꯥꯡ ꯅꯥꯏꯅ ꯊꯛꯄꯤꯌꯨ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯃꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕꯅꯤ ꯏꯁꯥꯃꯛꯇꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯕꯅꯦ ꯊꯦꯡꯛ ꯌꯨ 오케이 ꯃꯊꯪꯗ ꯊꯥꯒꯠꯆꯔꯤ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯃꯈꯩꯁꯤ ꯁꯤ ꯑꯩꯅ ꯂꯩꯖꯕ ꯅꯣꯂꯦꯖꯇꯨꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤꯁꯦ ꯍꯥꯟꯅ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯈꯪꯕꯤꯗꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯁꯤ ꯄꯣꯊꯥꯃꯤꯟꯅꯔꯒ ꯑꯗꯨꯅꯤ ꯑꯩ ꯆꯦꯅꯦꯜꯁꯦ ꯊꯝꯖꯔꯤꯁꯦ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯝꯗ ꯁꯨꯕ ꯋꯥꯍꯪ ꯂꯧꯈꯠꯆꯒꯦ ꯅꯤꯡꯊꯧꯖꯝꯒ ꯃꯨꯇꯨꯝꯒꯁꯤ ꯀꯩꯝꯇ ꯊꯣꯛꯅꯗꯕ꯭ꯔꯥ ꯌꯦꯛꯁꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯃꯨꯇꯨꯝ ꯏꯆꯟꯅ ꯍꯪꯕꯤꯔꯛꯄꯅꯤ ꯑꯅꯤꯃꯛ ꯃꯉꯥꯡꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯏꯆꯟ ꯑꯅꯤꯃꯛ ꯃꯉꯥꯡꯅꯤ ꯑꯐꯕ ꯑꯣꯏꯗꯤ ꯌꯦꯛ ꯄꯨꯜꯂꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯅꯤꯔꯃꯂꯥ ꯇꯣꯏꯖꯝ ꯑꯣꯀꯦ ꯁꯪꯒꯨꯕꯝ ꯍꯥꯏꯕꯅꯦ ꯑꯣꯖꯥ ꯑꯣꯀꯦ ꯌꯦꯛꯀꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯗꯦ ꯑꯗꯨꯒꯤ ꯍꯪꯖꯕꯅꯦ ꯑꯩ ꯂꯥꯏꯔꯤꯛ ꯑꯅꯤ ꯁꯨꯏ ꯑꯃꯨꯛꯀ ꯌꯦꯡꯖꯔꯛꯈꯤꯒꯦ ꯑꯃꯗꯣ ꯑꯩ ꯉꯁꯤ ꯅꯪꯈꯤꯗꯕꯅꯦ ꯉꯁꯥꯏ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯕꯤꯖꯤ ꯑꯣꯏꯔꯒ ꯀꯣꯏꯁꯟꯁꯤ ꯈꯛꯇꯪ ꯑꯩ ꯂꯧꯈꯠꯆꯔꯒ ꯈꯨꯝꯅꯕ ꯍꯣꯠꯅꯖꯕꯅꯦ ꯑꯁꯤꯐꯥꯎ ꯃꯩꯁꯨ ꯉꯥꯛ ꯃꯨꯠꯂꯨꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯨꯝꯒꯤ ꯊꯕꯛ ꯈꯔꯁꯨ ꯇꯧꯔꯨꯔꯒ ꯄꯨꯡ 7 ꯇꯥꯗꯣꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯑꯩꯁꯤ ꯀꯣꯏꯁꯟ ꯉꯥꯛꯇ ꯏꯔꯒ ꯑꯩꯅ ꯈꯪꯖꯕ ꯈꯔꯗꯣ ꯉꯥꯛꯇꯅꯤ ꯍꯥꯏꯖꯔꯤꯗꯤ ꯑꯗꯨꯅ ꯏꯆꯟ ꯅꯤꯔꯃꯂꯥ ꯇꯣꯏꯖꯝ ꯑꯩ ꯑꯃꯨꯛꯀ ꯁꯪꯒꯨꯕꯝꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯑꯃꯨꯛꯀ ꯌꯦꯡꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛꯇꯪꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣꯀꯣ ꯑꯩꯒꯤ ꯀꯩꯅꯣꯗ ꯏꯟꯕꯣꯛꯁꯇ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯏꯆꯟ
Mathangi wahang lakusage nanau kambam na sumna ibiri tamogi number pirakpa yagadro karigi yaroi why not ai han sum yam pijakrena nanau kambam hojik hajarke 7059839396 nanau kambam hojik lebiri borogedi natragana lebiram tabtar su matungda yengbiraga inaugi message lokustarabane phone number hajarabane aduna haining bodo dum haibira o habisi thamjage adu kuntaruk suba wahangda ngasai dagi wana ngai biri bi sanamgi wahangni umabati debi ngasai dagi so khorana ngai biri ba isan umabati gi wahang se ngasai hangbe paduga manabram to yengsi oza aisu wahang amatang hangjage amata nate mayam hangbiru harine egide injarage ne je khang makai di ko hek aduna wahangdudi nupana jumjakesa nupina nomajing akaiba laibra reply please ngasai habirak kodoga sab manaram godobo male nupana jumjakesa nupina nomajing jumjakesa sogonsen irai thangja nomajing kaya aphabo oide aina haijake mawadi chapu ngakta tai oro biro aduna puning hantadana aina haijening badi sida ingoda phone tobirak pasu yawe asigi chene se si thaba maram oraga inupi kaina re gaina phone tobirak dum leidabadi nate ado aina haijening badi isa isana lepio aidi sima phai phate habado kitang ahalaman singna thambiram mado khara haijaba ki wani adubo ngarang soina haijabadune mi da soiragati la lena khurum jabada kokta nethare isorda soirena khurum jaradi singhat pirakpane habisi su thamjage adoidi koi kari dobu yabagi habising du yengbiyo loina leramgani habisi so thamjage habisima mayamda mi biribsingda punamukta thamjage aduga amana fattabam leire khangobu daragadi koi prevention is better than cure ai kari dogani habisi koi khangobu darka lei sine aduna hojikti koi fattaba phol mayam asigum yenghogdabna maram oraga yum balaba matungda tahidaba uhidaba kaya ama tariba mayam se khajitang asi khangobu daragadi khara kokani amadi samaj afaba samaj ama oirakpu ngamgani kanglai pak sida afaba kanglai sa ngakta leiduna singthana ba yaba kanglai pa ama oirakani habagi wakhalonda thamjabane thagastari mathangda rosan chiromga hekrujamga yek thonabra yekisicho inau rosan waro biroi ai tonganna inbox tamung thabiro hujiksi yengba yadabam maram oraga sumna ai ojaguru na takpirame matung ina yengba yadabam leire aini ijobusina tabu taragadi laiktagi ona phagdo yengba yadraba aduna yumnak mayamsi aina loina sinbha pon leibadina tamina yumnak yame leiribi yumnak mayamsi aduna ai entong jarage simati kona haijarage si thamjarage amok hangbiro ningsingbiro dream brother khara leiraga atop interesting oiba topic khara tobiro yam tograkini topic am leiri adua somna dream illusion inauna pambiba si tobu pame habisu suggestion kitang thambiro sine adu mayam ge suggestion sina aina muk accept tawjaraga aina mayam ge pen nabado ai ngamna hona jarake habisu thamjage aigi wakalo na leiba kharaso ahenba mayam so leinaba ahenba mayam tongnaba so hona jari aduga mayam na suggestion so sigum tobu pame sima tobu pame sigum thorom si tobu pame habisu singdo aina ngamba makhaidi aina ngamgado makhaidi yes hajaraga ai aduma tawjarake aduga aina mamana yes hajagiba khodimakso sorokna aina mot 80% di ai mayamda khudon tamjagre habisi thamjage aduga lehoriba kharasi chamade mayam hangbirakadab kya sijo ngamgado makaide idum hajage aisu lai makti natabnina punamakti ngamgado natamina angam kharadi mayam apamadu sile habisu habiro aina ngam makaide best level dai hona jarke habisi thamjage thagajari dream illusion mathangi lokujage kuntre subani lochilaka dorjit singh na ibre singni narabadi angang oiba ngamdabra haibane masidi singni nabasidi singni nariba jaga dugi makha pole habisi ai thamjage khuna da leire aduna angang oigadabu mafamga naknaba jaga da naborgadi si oiba ngamdabagi lambi lerakbu yai haina thamjage adu ayam matamdadi singni jaga ma nare ne hekta koina angang oroi habidi leite habisi thamjage chanlaimu tamo nupina lai tabasi yamna fattabra lai tabase afaba kaya oigande tawbatabu ikoi madu kokpa yaba kari lei habiso khara leibugum tawbane aduso tapna kari lege ke lege hado jum khanamina se habise thamjage lai tabase lai dadi sai in hajabadune khurum jaba yaba lambi adumuk lei haduna aina thamjabadune thagachari mathangi kunipan suba wahang lokosage kunipan subada elangam purnima na sumna hangbirei
ꯅꯣꯡꯃꯥꯏꯊꯦꯝꯒ ꯑꯦꯂꯥꯡꯕꯝ ꯄꯨꯔꯅꯤꯃꯥ ꯉꯁꯥꯏꯁꯨ ꯍꯪꯕꯤꯔꯛꯈꯤꯕ ꯃꯥꯜꯂꯦ ꯅꯣꯡꯃꯥꯏꯊꯦꯝꯒ ꯑꯦꯂꯥꯡꯕꯝ ꯑꯇꯣꯞꯄ ꯑꯃꯅ ꯍꯪꯕꯤꯔꯛꯄꯅꯦ ꯅꯣꯡꯃꯥꯏꯊꯦꯝꯒ ꯑꯦꯂꯥꯡꯕꯝꯒꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯪꯕꯤꯔꯛꯏꯁꯤꯒ ꯃꯥꯟꯅꯔꯕꯅꯤꯅ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯒꯦ ꯅꯣꯡꯃꯥꯏꯊꯦꯝꯒ ꯑꯦꯂꯥꯡꯕꯝꯒꯁꯦ ꯅꯣꯡꯃꯥꯏꯊꯦꯝꯅ ꯑꯉꯣꯝ ꯑꯣꯏ ꯑꯗꯨꯒ ꯑꯦꯂꯥꯡꯕꯝꯁꯨ ꯑꯉꯣꯝ ꯑꯣꯏ ꯍꯥꯟꯅ ꯈꯥ ꯉꯥꯟꯕ ꯑꯣꯏꯔꯝꯃꯦ ꯈꯥ ꯉꯥꯟꯕꯗꯤ ꯍꯧꯖꯤꯛꯇꯤ ꯑꯉꯣꯝ ꯑꯣꯏꯔꯕꯅꯤ나 ꯑꯅꯤꯁꯤ ꯌꯦꯛ ꯄꯨꯜꯂꯦ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯦꯂꯥꯡꯕꯝ ꯄꯨꯔꯅꯤꯃꯥ ꯆꯟ ꯄꯨꯔꯅꯤꯃꯥ ꯌꯦꯛ ꯄꯨꯜꯂꯦ ꯍꯧꯖꯤꯛ ꯍꯥꯟꯅꯗꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯃꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯤ ꯂꯧꯒꯗꯕꯅꯤꯅ ꯀꯟꯇꯦꯝꯄꯣꯔꯔꯤꯗ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕꯅꯤꯅ ꯑꯗꯨꯅ ꯃꯥꯟꯅꯕꯁꯤ ꯀꯌꯥ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯉꯥꯛꯄꯤꯒꯅꯤ 22 ꯁꯨꯕ ꯖꯌꯥ ꯌꯨꯝꯅꯥꯝ ꯖꯌꯥꯁꯨ ꯏꯆꯟ ꯖꯌꯥꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯨꯒꯨꯝꯂꯕ ꯏꯆꯟ ꯑꯃꯅꯤ ꯌꯥꯝ ꯇꯣꯏꯅ ꯃꯦꯁꯦꯖꯁꯨ ꯊꯦꯡꯅꯖꯩ ꯑꯗꯨꯅ ꯇꯣꯏꯅ ꯏꯕꯤꯔꯛꯄꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛꯁꯤꯗ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯦꯡꯅꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯃꯣꯒꯤ ꯆꯦꯅꯦꯜꯁꯦ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯏꯆꯟ ꯖꯌꯥꯕꯨꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯔꯛꯄꯁꯤꯅ ꯑꯩꯉꯣꯟꯗ ꯒꯥꯔꯤ ꯊꯥꯎ ꯍꯥꯜꯂꯒ ꯒꯥꯔꯤ ꯀꯟꯅ ꯊꯧꯕ ꯉꯝꯕꯒꯤ ꯆꯥꯡꯗ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯌꯥꯝꯅ ꯁꯨꯝꯅꯒ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯍꯧꯖꯤꯛꯐꯥꯎꯗ ꯉꯁꯥꯏꯗꯒꯤ ꯑꯩ ꯐꯦꯃꯤꯂꯤ ꯈꯨꯗꯤꯡꯃꯛꯇꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯔꯥꯡꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯅꯤ ꯑꯩꯒꯤ ꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗ ꯑꯩ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯑꯩꯒꯤ ꯁꯤꯃ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥꯁꯤ ꯊꯝꯖꯔꯒ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯥꯛꯄꯤꯔꯛꯄ ꯑꯩꯕꯨ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯑꯃꯗꯤ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯃꯈꯥ ꯇꯥꯅꯁꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯎ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯎ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯄꯨꯊꯦꯝ ꯈꯦꯂꯦꯟꯗ꯭ꯔ ꯕ꯭ꯔꯗꯔ ꯏꯃꯨꯡ ꯑꯃꯠꯇ ꯊꯥꯡꯖ 5 ꯄꯨꯟꯅ ꯂꯩꯕ ꯐꯕ꯭ꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯋꯥꯍꯪꯁꯦ ꯏꯃꯨꯡ ꯑꯃꯠꯇ ꯊꯥꯡꯖ ꯑꯃꯗ ꯍꯥꯏꯗꯣꯏꯔꯦ ꯁꯤꯕꯨ 5 ꯄꯨꯟꯅ ꯂꯩꯕ ꯐꯕ꯭ꯔꯥ ꯊꯥꯡꯁꯤ ꯉꯥꯛꯇ ꯄꯣꯛꯄ ꯍꯥꯏꯔꯔꯁꯤ ꯑꯩ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯄꯨꯊꯦꯝ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯒ ꯑꯕꯦꯝ ꯊꯣꯛꯆꯣꯝ ꯇꯥꯃꯣ ꯅꯨꯄꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯄꯥꯅ ꯌꯨꯝꯁꯀꯩꯁ ꯑꯣꯏꯕꯁꯦ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯨꯛꯇ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯨ ꯑꯕꯦꯝ ꯅꯨꯄꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯄꯥꯅ ꯌꯨꯝꯁꯀꯩꯁ ꯈꯤꯇꯪ ꯑꯣꯟꯊꯣꯛꯅꯈꯤꯗ ꯅꯨꯄꯥ ꯌꯨꯝꯁꯀꯩꯁ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯟꯊꯣꯛꯅꯔꯕꯅꯤꯅ ꯀꯌꯥ ꯑꯐꯕ ꯑꯣꯏꯗꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯒ ꯅꯨꯄꯤꯁꯤ ꯑꯣꯟꯊꯣꯛꯅꯔꯝꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯒꯗꯕꯅꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯌꯨꯝꯁꯀꯩꯁ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯕꯦꯝ ꯈꯪꯃꯤꯟꯅꯍꯧꯁꯤ ꯍꯥꯏꯕꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯑꯔꯣꯏꯕ ꯉꯁꯤꯒꯤ 30 ꯁꯨꯕ ꯋꯥꯍꯪ ꯂꯧꯈꯠꯆꯒꯦ ꯃꯣꯍꯝꯃꯗ ꯅꯥꯖꯤꯃꯨꯗꯤꯟ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯝꯕꯁꯤ ꯑꯁ ꯑꯩ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯏꯅꯥꯎ ꯅꯥꯖꯤꯃꯨꯗꯤꯟ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝꯕꯁꯤ ꯑꯩ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯟꯖꯩ ꯑꯝꯇ ꯄꯥꯖꯒꯦ ꯑꯗꯨ ꯃꯦꯁꯦꯖ ꯈꯔꯁꯨ ꯂꯥꯛꯏ ꯑꯩ ꯂꯧꯈꯠꯆꯔꯛꯀꯦ ꯑꯔꯣꯏꯕ ꯋꯥꯍꯪꯁꯤꯃꯇꯪ ꯑꯩ ꯍꯥꯟꯅ ꯌꯦꯡꯖꯈꯤꯒꯦ ꯉꯥꯛꯄꯤꯒꯅꯤ ꯕ꯭ꯔꯗꯔ ꯑꯉꯥꯡ ꯄꯣꯛꯇꯕꯒꯤ ꯃꯔꯝꯁꯤꯒꯤ ꯃꯔꯝ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯎ ꯄ꯭ꯂꯤꯖ ꯌꯨꯝ ꯄꯥꯟꯕꯗꯤ ꯊꯥ 2 ꯁꯨꯔꯦ ꯑꯁ ꯁꯤꯗꯤ ꯌꯥꯝ ꯅꯧꯔꯤꯌꯦ ꯅꯥꯖꯤꯃꯨꯗꯤꯟ ꯑꯩ ꯏꯁꯥꯁꯨ ꯊꯥ 3 ꯂꯩꯔꯕ ꯃꯇꯨꯡꯗꯅꯦ ꯑꯉꯥꯡ ꯌꯥꯎꯔꯤꯁꯦ ꯑꯁꯤꯗꯤ ꯑꯦꯠꯂꯤꯁ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯊꯦꯡꯉꯕꯗ ꯆꯍꯤ 5 ꯐꯥꯎꯕꯗꯤ ꯆꯍꯤ 5 ꯐꯥꯎ ꯂꯩꯔꯒ ꯌꯥꯎꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯂꯝꯕꯤ ꯂꯩ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯏꯕꯤꯌꯨ ꯌꯥꯎꯔꯛꯄ ꯌꯥꯅ ꯂꯩꯒꯅꯤ ꯑꯗꯨ ꯊꯥ 2 ꯌꯥꯝ ꯅꯧꯔꯤ ꯁꯤꯗꯤ ꯑꯩꯈꯣই ꯆꯥꯟꯅꯗꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕꯒꯤꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯔꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯏꯅꯥꯎ ꯃꯣꯍꯝꯃꯗ ꯅꯥꯖꯤꯃꯨꯗꯤꯟꯗ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯕꯤꯔꯝꯕ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯆꯦꯅꯦꯜ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯔ ꯁꯟꯗꯣꯛꯄꯤꯌꯨ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯏꯅꯥꯎꯈꯣꯏ ꯃꯌꯥꯝꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯇꯨꯡꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯃꯇꯨꯡ ꯇꯥꯅ ꯇꯨꯡ ꯀꯣꯏꯅ ꯇꯧꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯃꯦꯁꯦꯖ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯗꯨꯝꯇ ꯑꯩ ꯆꯤꯡꯈꯠꯆꯒꯦ ओके इंद्रजीत सिंह ओजा अना संडे पोई नुपीना मंडे पोकपा पकनब्रो इनाउ इंद्रजीत यामना पकनई यामना फई हाबे थमजगे यामना फई चफु युवान याम नुसिनगनी नोय अनिमक याम नुसिनगनी हाबे थमजगे अदुगा अफबसु ओइगनी अदुगा पुथेम कैलेंड्रा थांगजे नुमित्ता लोइना पोकपा हाइबनी ब्रदर थांगजे नुमित्ता लोइना पोकपा असि इमुंग लोइना पोय हारिरा अद्रगा नुपा नुपी पोय हारिरा इनाउ पुथेम नुपा नुपी ओरगदी मानद्रेदना अदुगा मरुओइना अइना हाइजनिंगिदि इनाउसी युम पानबिरबा पानबिद्रेबा युम पानद्रिबु ओरगना इमुंग मनुंगदगी पुन्नगी ओइबगदि थोइदोना काइदबसु लई अदुगा काइबसु लई अदुना अयामनदि अपुनबी ओइना लैबदि
ꯊꯣꯏꯗꯣꯛꯅ ꯃꯁꯤ ꯑꯐꯕ ꯑꯣꯏꯔꯝꯗ꯭ꯔꯒꯁꯨ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯐꯕ ꯑꯣꯏꯍꯟꯕ ꯌꯥꯕ ꯂꯩ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯏꯅꯥꯎ ꯄꯨꯊꯦꯝ ꯈꯦꯂꯦꯟꯗ꯭ꯔ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤ ꯑꯗꯨꯒ ꯑꯃꯅ ꯎꯄꯦꯟꯗ꯭ꯔ ꯑꯍꯣꯡ ꯁꯥꯡꯕꯝ ꯋꯦꯅꯁꯗꯦ ꯅꯨꯄꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯥ ꯐ꯭ꯔꯥꯏꯗꯦꯅ ꯅꯨꯄꯥ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯑꯣꯀꯦ ꯍꯧꯖꯤꯛꯀꯤꯗꯣ ꯎꯄꯦꯟꯗ꯭ꯔ ꯑꯍꯣꯡ ꯁꯥꯡꯕꯝ ꯌꯥꯝꯅ ꯐꯩ ꯍꯥꯏꯖꯒꯦ ꯎꯄꯦꯟꯗ꯭ꯔ ꯂꯥꯏꯕꯛ ꯐꯩ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯂꯦꯝꯕ ꯑꯉꯣꯝ ꯏꯌꯥꯝꯕ ꯅꯨꯄꯤꯅ ꯂꯥꯏ ꯇꯥꯏ ꯅꯨꯄꯥꯅ ꯃꯤ ꯇꯥꯏ ꯐꯠꯇꯕ꯭ꯔꯣ ꯐꯕ ꯂꯩ ꯐꯠꯇꯕ ꯂꯩ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨ ꯇꯥꯡꯀꯛꯇꯣ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯁꯤꯟꯖꯔꯒꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝꯈꯛ ꯍꯥꯏꯔꯒ ꯑꯇꯩꯁꯨ ꯍꯥꯏꯔꯝꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯕꯅꯤ나 ꯑꯩ ꯂꯣꯏꯅꯃꯛ ꯍꯥꯏꯔꯝꯒꯗꯧꯕ ꯑꯣꯏꯕꯅꯤꯅ ꯑꯩ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯇꯥꯡꯀꯛꯇꯨꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤꯌꯥꯝꯅꯁꯨ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯁꯦ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯕꯒꯨꯝ ꯇꯧꯋꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯖꯕ ꯑꯣꯏꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯅ ꯉꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈꯤꯕꯁꯤꯗ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯑꯩꯅ ꯈꯨꯗꯣꯜ ꯇꯝꯖꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯃꯤꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯛꯀꯗꯕꯁꯤꯡꯅ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯒꯦ ꯃꯦꯁꯦꯖ ꯈꯔ ꯂꯥꯛꯏꯁꯦ ꯑꯝꯇ ꯄꯥꯖꯍꯧꯒꯦ ꯗ꯭ꯔꯤꯝ ꯏꯂꯨꯖꯟ ꯕ꯭ꯔꯗꯔ ꯅꯦꯛꯁ ꯇꯤ ꯁꯦꯀ꯭ꯔꯦꯠ ꯃꯥꯏꯁꯇ꯭ꯔꯤꯌꯁ ꯄ꯭ꯂꯦꯁ ꯐꯣꯇꯣ ꯑꯇꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯇꯧꯁꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯁꯦ ꯑꯗꯨꯒꯨꯝꯕ ꯁꯖꯦꯁꯟꯗꯨ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯔꯣꯁꯟ ꯆꯤꯔꯣꯝ ꯇꯥꯃꯣ ꯅꯨꯄꯤꯅ ꯁꯟꯗꯦ ꯅꯨꯄꯥꯅ ꯇꯨꯏꯁꯗꯦ ꯄꯛꯅꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯟꯗꯦ ꯃꯟꯗꯦ ꯀꯌꯥ ꯄꯛꯅꯕ ꯋꯥꯠꯂꯦ ꯔꯣꯁꯟ ꯆꯤꯔꯣꯝ ꯄꯛꯅꯗꯕ ꯑꯣꯏ ꯈꯥꯕꯩ ꯇꯥꯏ ꯏꯃꯨꯡ ꯀꯥꯏꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯂꯩ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯒꯁꯨ ꯌꯨꯝ ꯄꯥꯜꯂꯝ ꯅꯧꯔꯤꯀꯥꯟꯗ ꯅꯨꯡꯁꯤꯅꯔꯝꯃꯒꯁꯨ ꯅꯣꯡꯃ ꯐꯥꯗꯣꯛ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯀꯥꯏꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯂꯩ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯅꯤ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯦꯛꯁꯂꯦꯟꯁꯤ ꯍꯩꯁꯅꯥꯝ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯐꯠꯇꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗे ꯀꯌꯥ ꯑꯐꯕ ꯑꯣꯏꯗꯦ ꯁꯤꯁꯨ ꯈꯥꯕꯩ ꯇꯥꯏ ꯑꯦꯛꯁꯂꯦꯟꯁꯤ ꯍꯩꯁꯅꯥꯝ ꯗ꯭ꯔꯤꯝ ꯏꯂꯨꯖꯟ ꯇ꯭ꯔꯦꯟꯁ ꯕ꯭ꯔꯗꯔ ꯊꯥꯒꯠꯆꯔꯤ ꯗ꯭ꯔꯤꯝ ꯏꯂꯨꯖꯟ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯀꯗꯕ ꯂꯩꯔꯤꯕ꯭ꯔꯥ ꯑꯩ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯗꯤ ꯑꯩꯅ ꯉꯁꯤꯒꯤ ꯋꯥꯍꯪ 30 ꯂꯧꯈꯠꯆꯕꯗꯤ ꯑꯌꯥꯝꯕ ꯂꯣꯏꯁꯤꯟꯖꯔꯛꯑꯕꯅꯤ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯅ ꯊꯝꯖꯔꯤꯕ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯄꯦꯟꯅꯕ ꯊꯝꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯃꯈꯥ ꯇꯥꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯁꯟꯗꯦ ꯉꯥꯛꯇꯗꯤ ꯄꯛꯅꯕ꯭ꯔꯣ ꯌꯨꯝꯅꯥꯛ ꯉꯥꯛꯄꯒꯤ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯤ ꯌꯥꯔꯤꯕꯃꯈꯩꯗꯤ ꯇꯧꯕꯤꯔꯨꯅꯨ ꯍꯥꯏꯅ ꯑꯩꯅ ꯃꯃꯥꯡꯒꯤ एपिसोडꯇꯁꯨ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯃꯁꯨ ꯂꯥꯛꯏꯅꯤ ꯅꯨꯄꯥꯅ ꯃꯟꯗे ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗे ꯑꯃꯨꯛꯇ ꯃꯟꯗे ꯇ꯭ꯌꯨꯁꯗे ꯋꯦꯅꯁꯗे ꯊꯔꯁꯗे ꯐ꯭ꯔꯥꯏꯗे ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯃꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯖꯒꯦ ꯑꯦꯛꯁꯂꯦꯟꯁꯤ ꯍꯩꯁꯅꯥꯝ ꯃꯟꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯗꯤ ꯌꯥꯝ ꯆꯥꯅꯩ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯃꯗꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯔꯦ ꯍꯥꯏꯔꯒ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯅꯔꯝꯕ ꯀꯩꯒꯤ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥꯗꯣ ꯊꯝꯕꯤꯒꯅꯨ ꯑꯗꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯈꯟꯊꯃꯤꯟꯅꯔꯒ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯊꯝꯖꯒꯦ ꯗꯤꯁ ꯏꯁ ꯃꯥꯏ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯤꯇꯥ ꯃꯨꯇꯨꯝ ꯅꯨꯄꯥꯅ ꯁꯦꯇꯔꯗꯦ ꯅꯨꯄꯤꯅ ꯇꯨꯏꯁꯗꯦ ꯁꯦꯇꯔꯗे ꯁꯟꯗꯦ ꯃꯟꯗꯦ ꯇꯨꯏꯁꯗे ꯌꯥꯝꯅ ꯐꯩ ꯃꯤꯇꯥ ꯃꯨꯇꯨꯝ ꯌꯥꯝꯅ ꯐꯕ ꯑꯣꯏ ꯄꯨꯈ꯭ꯔꯝꯕꯝ ꯃꯪꯂꯦꯝꯖꯥꯎ ꯁꯥꯊꯤꯕꯅꯦꯍꯦ ꯁꯟꯗꯦꯒ ꯍꯥꯏꯕꯤꯔꯝꯃꯨ ꯀꯔꯝꯕꯅ ꯅꯨꯄꯥꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯏꯅꯥꯎ ꯃꯪꯂꯦꯝꯖꯥꯎ ꯁꯥꯊꯤꯕ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯄꯥꯅ ꯀꯔꯝꯕ ꯅꯨꯃꯤꯠꯅꯣ ꯍꯥꯏꯕ ꯅꯨꯄꯤꯅ ꯍꯥꯏꯕꯗꯨ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯏꯕꯤꯔꯣ ꯑꯩ ꯉꯥꯏꯖꯒꯦ ꯇꯥꯃꯣ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯌꯦ ꯆꯟ ꯂꯩꯃ ꯄꯣꯛꯄꯝ ꯑꯩꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯋꯦꯅꯁꯗꯦꯅꯦ ꯑꯩꯁꯨ ꯁꯟꯗꯦꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯌꯥꯝ ꯆꯥꯟꯅꯕꯅꯦ ꯑꯣꯀꯦ ꯗꯥꯝꯆꯧ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯇꯨꯏꯁꯗꯦ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯃꯗꯤ ꯈꯤꯇꯪ ꯐꯕ ꯋꯥꯠꯂꯦ ꯗꯥꯝꯆꯧ ꯑꯐꯕ ꯀꯌꯥ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯊꯔꯁꯗꯦꯅ ꯅꯨꯄꯥ ꯁꯦꯇꯔꯗꯦꯅ ꯅꯨꯄꯤ ꯍꯥꯏꯕꯅꯤ ꯊꯔꯁꯗे ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗे
kaya aphaba oidabay manung challe inaw pukrambam manglemjau satiba mem thoi nupina Thursday nupana Friday Saturday Sunday Monday Tuesday Wednesday Thursday kaya aphaba oide kare jan mem thoi okay mem thoi nupana Friday have ni ko Friday Saturday Sunday Monday Tuesday Wednesday samane kya aphaba oide jan mem thoi aduga Niranjan Jumnam nupana Monday nupina Sunday nupina Sunday Monday Tuesday Wednesday Thursday Friday Saturday Sunday samane sisu kya aphaba oide habisi thamjage okay ngasigi damakti पोथामिनसी खमिनसी की लाइव स्ट्रीम संदोक्चरिबा नुंची नमित खुदिंगी नुमिदांगी पुंग 8 चप चाना संदोक्चरिबा लाइव स्ट्रीम संदोक्चरिबा पीके की पौकुम हाइदुना मियामना चैनल असिदा हंबिरकवा वहंग मियामदुगी पौकुम पिजबगी तांका ngasi गनदी काइनानबा याथं निजगे दुबो आइगी चैनल पोथामिनसी खमिनसी मियामना सब्सक्राइब लाइक शेयर तोबा कौबिगनो मियामगी अफवा खसितंग तौजबा अमदि मयामगा खमिनबा याबा पोथामिनबा याबा कयासिना पुनमक्सिना सिबु हेना पुनिन थौगपिबा अमदि मयामगी सजेशन फीडबैक कयादुना अमदि क्वेश्चन कयासिना चैनल सिबुसु हेना थौना हापकद्रिबनी हाबिसि थमजगे एंगोनसु खंगमदब कया खंगनबगी लंबिदो ओहल लिबनी हाइबु वाफमसि थमजगे अदुगा अरोइबम लाइने निर्मला तोइजम मतलब ओके आई हाजरागे ngaibiro aduna aroibada aigi live stream da haijabanina aina haibada soikiba lankiba kaya yawarsu aigi gunna kitang son kibana maram oraga babu oibiriba sing haijabadare oja guru kaya yawiram basu yai oja guru kaya gi gunna kitang hengibana haigedabo amadi hairodabo kaya ona tenen haikiba kaya daso kajitang karisu khangjadabani khanjaraga khanbiraga ngakpiyo haiba wafamsi thamjaraga mayamgi ngahaktang khangminaba yaba kya sida aina haikibada soikiba kya yawargasu nangidosi kya se aigi message ta thabiro aduga adum tathok tasin tawminasi awa nungai kya su pumen pawminasi haibagi wafamsi thamjare haraga ngasi gi onadi kainanaba yathang nijarage haiba wafamsi thamjarage aduga aigi paukum pibiramo memthoi gi kanose ngisai gi do आई हाइजाग्राबाय खंजे नुपीना थर्सडे नुपाना मंडे हाइबदु नत्रो मंडे ट्यूसडे वेडनेसडे थर्सडे सपु इवन मेमथो यामना फये नुपाना मंडे ओरगदि यामना फये जन मेमथो यामना फये ताबिरब नत्रो फये थागसरी गुड नाइट ऑल थैंक यू